ꯈꯨꯔꯨꯝꯖꯔꯤ ꯐꯕ ꯑꯣꯏꯃꯤꯟꯅꯁꯦ ꯃꯤꯅꯤꯠ ꯑꯃ ꯐꯥꯎꯕꯒ ꯑꯃꯨꯛ ꯍꯦꯟꯅ ꯑꯀꯣꯏꯕꯁꯤ ꯎꯠꯆꯔꯛꯀꯦꯀꯣ ꯌꯥꯝ ꯐꯖꯩꯀꯣ ꯃꯌꯥꯝ ꯌꯥꯝ ꯐꯖꯔꯦ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯐꯖꯅ ꯎꯠꯆꯔꯛꯑꯒꯦ ꯏꯅꯦ ꯁꯤꯁꯦ ꯑꯃꯨꯛ ꯊꯥꯕꯗꯩ ꯁꯨꯃꯥꯏꯅ ꯆꯥꯎꯔꯛꯅꯕ ꯍꯣꯠꯅꯕꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛ ꯆꯪꯉꯤ ꯑꯣ 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 ꯅꯥꯄꯤꯗꯨ ꯀꯣꯛꯊꯣꯛꯄꯗ ꯉꯥꯏꯔꯤꯕꯅꯤꯅ ꯑꯥ ꯂꯩꯍꯥꯎ ꯂꯩꯇꯕꯅꯤꯅꯕꯀꯣ ꯃꯥꯒꯤ ꯍꯥꯔ ꯀꯩꯀꯩꯗꯣ ꯍꯥꯞꯄꯦ ꯑꯗꯨꯒ ꯏꯁꯤꯡꯁꯤꯗꯤꯅꯦ ꯃꯥꯒꯤ ꯇꯣꯏꯅ ꯏꯁꯤꯡꯁꯤꯒ ꯆꯥꯏꯕꯤꯕ ꯂꯣꯏꯅꯔꯒ ꯍꯧꯗꯧꯕ ꯄꯣꯠ ꯑꯣꯏꯔꯝꯃꯦꯕ ꯑꯣ ꯑꯗꯨꯅ ꯁꯤ ꯊꯥ 3-4 ꯍꯦꯟꯅ ꯆꯪꯈ꯭ꯔꯦ ꯋꯥꯔꯦ ꯑꯣ ꯑꯣ ꯁꯤ ꯑꯍꯥꯟꯕ ꯊꯥꯕꯁꯦ ꯈꯪꯗꯕꯅꯤꯅꯀꯣ ꯑꯥ ꯊꯥꯔꯤꯕ ꯀꯂꯞꯀꯤ ꯑꯉꯥꯡꯈꯩꯁꯤꯁꯨ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯈ꯭ꯔꯖꯥꯠꯅꯤꯗ ꯐꯖꯔꯦ ꯁꯤꯁꯨ ꯍꯥꯟꯅ ꯁꯨꯝ ꯌꯦꯡꯕꯗ ꯌꯥꯝ ꯑꯁꯨꯛꯅꯁꯨ ꯐꯖꯩ ꯑꯁꯣꯝꯒꯤꯗꯤ ꯌꯥꯝ ꯍꯦꯟꯕꯅꯦ ꯑꯁꯣꯝꯒꯤ ꯑꯁ ꯐꯖꯔꯦ ꯍꯥꯏꯗꯤ ꯅꯨꯡꯁꯥꯗꯨꯅꯒ ꯗꯥꯏꯔꯦꯛ ꯐꯨꯐꯝꯒ ꯑꯣꯏꯔꯦ ꯑꯗꯨ ꯁꯨꯃꯥꯏꯅꯁꯨ ꯂꯣꯏ ꯂꯩꯔꯝꯃꯅꯤ ꯂꯩꯔꯦ ꯐꯖꯩ ꯑꯗꯣ ꯁꯤ ꯑꯁꯣꯝꯒꯤꯁꯨ ꯌꯥꯝ ꯄꯩꯁꯥꯗꯤ ꯌꯥꯝ ꯆꯪꯖꯔꯦ ꯃꯣꯏꯁꯦ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯦꯕꯀꯣ ꯄꯨꯔꯒ ꯑꯩꯈꯣꯏꯒꯤ ꯀꯂꯞꯀꯤ ꯐꯟꯁꯦ ꯍꯥꯟꯅ ꯍꯥꯀꯨꯝ ꯈꯛꯇꯪꯗꯒꯤ ꯍꯧꯗꯣꯔꯛꯄꯅꯤꯅ ꯐꯜ ꯂꯩꯇꯕꯅꯤꯅ ꯄꯨꯔꯒ ꯍꯣꯠꯅꯔꯤꯅꯤꯁꯦ ꯑꯗ ꯃꯤ 3-4-5 ꯑꯃꯁꯨ ꯇꯣꯂꯣꯞ ꯄꯤꯗ ꯌꯥꯗꯦ ꯃꯤꯁꯨ ꯃꯥꯅꯤ ꯃꯥꯅꯤ ꯁꯤ ꯁꯦꯟꯅꯔꯣ ꯁꯤ ꯁꯦꯟꯅꯕ ꯇꯥꯛꯄꯗ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯗꯣꯏꯕꯗꯨ ꯁꯤ ꯃꯤ ꯀꯔꯤ ꯆꯥꯗꯣꯔꯤ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯨ ꯃꯤ 5-6 ꯇꯣꯂꯣꯞ ꯄꯤꯔꯦ ꯆꯥꯎꯔꯛꯑꯀꯥꯟꯗ ꯁꯨꯝ ꯐꯖꯩ ꯐꯖꯗꯦꯅ ꯍꯥꯏꯅꯕꯒꯤ ꯋꯥꯅꯦꯕ ꯆꯥꯎꯔꯛꯅꯕ ꯍꯣꯠꯅꯕꯗꯗꯤ ꯅꯥꯄꯤꯅ ꯅꯣꯡꯊꯣꯛ ꯑꯣꯏꯔꯝꯃꯤꯕꯅꯤ ꯅꯣꯏ ꯍꯥꯟꯅ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ 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 ꯑꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯁꯤꯗ ꯂꯥꯛꯄꯤꯕ ꯌꯦꯡꯕꯤꯔꯤꯕ ꯃꯤꯁꯤꯡꯁꯦ ꯈꯤꯇꯪ ꯚꯥꯞ ꯇꯥꯕꯤꯌꯨ ꯃꯥꯅꯤ ꯃꯥꯅꯤ ꯀꯔꯤꯒꯨꯝꯕ ꯊꯥꯗꯠꯄꯤꯒꯅꯨ ꯍꯣꯏ ꯌꯦꯡꯐꯝ ꯊꯣꯛꯄꯗꯤ ꯌꯦꯡꯕꯤꯀꯣ ꯃꯥꯅꯤ ꯃꯥꯅꯤ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡꯈꯩꯅ ꯍꯣꯠꯅꯖꯕꯗ ꯑꯩꯈꯣꯏꯗ ꯍꯣꯠꯅꯕꯗꯨ ꯈꯪꯕꯅꯤꯅ ꯌꯥꯝ ꯋꯥꯅ ꯃꯥꯅꯤ ꯍꯣꯠꯅꯖꯕꯅꯤꯅ ꯃꯥꯅꯤ ꯊꯥꯗꯠꯍꯟꯅꯤꯡꯍꯟꯗꯦꯕ ꯍꯣꯏ ꯁꯨꯃꯥꯏꯅ ꯐꯖꯅ ꯑꯗꯨꯝ ꯁꯥꯠꯄꯁꯦ ꯑꯗꯨꯝ ꯁꯥꯠꯆꯔꯤꯁꯦ ꯊꯥꯒꯠꯄ ꯊꯨꯗꯦꯛꯄ ꯌꯥꯎꯕꯁꯤꯗꯅꯦꯕ ꯑꯗꯨꯗ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕ ꯃꯣꯏꯁꯨ ꯁꯥꯎꯋꯦꯕ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯨ ꯊꯦꯡꯅꯔꯗꯤ ꯃꯥ ꯐꯥꯏꯟꯁꯨ ꯂꯧꯒꯅꯤ ꯑꯗꯒꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯊꯧꯕ ꯊꯨꯗꯦꯛꯄꯁꯦ ꯍꯥꯏꯅ ꯃꯣꯏ ꯍꯣꯏ ꯃꯇꯤꯛ ꯆꯥꯕ ꯀꯩꯅꯣ ꯄꯤꯅꯤꯕ ꯃꯥꯅꯤ ꯃꯥꯅꯤ thank you welcome thank you for coming this life thank you my lovely friends good morning and welcome you everyone wow
So beautiful. And thank you for coming. It's a historical place of Manipur. Good morning, everyone. Good morning. Ah, and this is a artificial one, not natural. This is artificial. Wow. Wow. Zoom in. Hi, friend. Puta Puking. Wow. Thank you, everyone. Thank you. This is a uh, War Memorial Complex, Khongjom, Manipur. Morning. Vì anh nuôi mayam đang ngân live lạc cái cô hay là nuôi thiêng là thằng lục ba. Hojik punishment tàu tay. Thank you, thank you. Good morning, good morning. Ula kese, ay asona kang yama ula kene kan mane si hana ulam magi. Thôi bây giờ hana lạc biếng bớt suy ấy. Do if đừng có lạc cho cái đi. Covid, thôi sẽ thagi thagi. Thật rất
fazadra. I don't know. Blue I do I the Yabrenge ko. Adunin haijagidrin tawis. ꯑꯩꯗꯤ ꯁꯦꯠ ꯑꯣꯏꯔꯤ ꯉꯔꯥꯡꯗꯒꯤ ꯂꯥꯛꯄꯨ ꯂꯥꯛꯑꯔꯣꯏꯒꯦ ꯈꯜꯂꯨꯕꯅꯤ ꯉꯝꯃꯛꯇ꯭ꯔꯕ ꯀꯩꯒꯤꯅꯣ ꯀꯩꯒꯤ ꯁꯦꯠ ꯑꯣꯏꯔꯤꯅꯣ ꯄꯤꯌꯥꯔꯤ ꯍꯣꯁ ꯒꯨꯗ ꯃꯣꯔꯅꯤꯡ ꯊꯥꯆꯔꯤ ꯀꯌꯥ ꯐꯖꯔꯦ ꯁꯦ ꯁꯤꯁꯨ ꯐꯥꯔꯁ ꯂꯥꯏꯛ ꯗ ꯌꯦꯁ ꯊꯦꯡꯛ ꯌꯨ ꯂꯩꯔꯥꯡꯁꯤꯡꯅ ꯍꯥꯏꯔꯤ ꯅꯪꯒ ꯑꯩꯒ ꯆꯨꯅꯩ ꯅꯨꯡꯁꯤꯅꯕꯁꯦ ꯄꯛꯆꯩ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯅꯤꯡꯁꯤꯡꯉꯛꯄꯗꯣ ꯃꯐꯝꯁꯤ ꯐꯖꯕꯁꯤꯕꯨꯒ ꯐꯖꯗ꯭ꯔꯥ ꯑꯁꯤ ꯒꯥꯔꯤ ꯆꯠꯂꯤꯁꯤꯅ ꯀꯩꯅꯣꯒꯤꯗꯨꯅꯤꯀꯣ ꯈꯣꯡꯖꯣꯝꯒꯤ ꯋꯥꯔ ꯄꯤꯂꯔꯗꯨ ꯁꯤ ꯂꯩꯔꯦꯗꯅ ꯁꯤ ꯄꯤꯂꯔꯒꯤ ꯁꯤ ꯂꯝꯕꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯨꯅꯤꯀꯣ ꯑꯗꯣ ꯊꯣꯏꯕꯤ ꯀꯩꯒꯤꯅꯣ ꯑꯍꯤꯡ ꯇꯨꯝ ꯌꯥꯗ꯭ꯔꯤꯁꯦ ꯃꯌꯥꯝꯗꯣ ꯑꯝꯇ ꯃꯔꯣꯜ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯐꯖꯗ꯭ꯔꯥ ꯌꯥꯝ ꯐꯖꯩꯀꯣ ꯁꯤꯒꯤꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯄꯥꯏꯕꯤꯌꯨꯀꯣ ꯑꯩ ꯑꯁꯣꯝ ꯅꯥꯀꯟꯒꯤꯗꯣ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯩ ꯑꯗꯨ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦꯕ ꯌꯦꯔꯥ ꯑꯗꯨꯒ ꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯑꯃ ꯇꯧꯔ ꯁꯦꯝꯕꯗꯣ ꯑꯗꯨꯒꯤꯗꯣ ꯑꯗꯨꯗꯨꯅꯤꯀꯣꯁꯦ ꯑꯗꯨꯒ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯌꯥꯏꯗꯨꯗ ꯑꯥꯏꯂꯦꯟ ꯑꯃ ꯂꯩꯗꯅ ꯑꯗꯨꯁꯨ ꯐꯖꯅ ꯁꯦꯝꯃꯦ ꯐꯝꯐꯝ ꯈꯣꯠꯐꯝꯒ ꯂꯩꯔꯦ ꯅꯣꯏꯅꯤꯅꯦ ꯑꯩ ꯃꯥꯡꯗ ꯉꯔꯥꯡ ꯔꯣꯃꯥꯟꯁ ꯇꯧꯔꯛꯑꯦ ꯔꯣꯃꯥꯟꯁ ꯇꯧꯍꯧꯈ꯭ꯔꯕ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯌꯥꯝ ꯐꯖꯕꯅꯦ ꯁꯤꯗꯒꯤ ꯍꯦꯟꯅꯅꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯑꯁꯣꯝ ꯅꯥꯀꯟꯒꯤꯗꯣ ꯑꯁꯣꯝ ꯆꯤꯡ ꯅꯥꯀꯟꯒꯤꯗꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯣ ꯎꯠꯂꯛꯀꯦꯕ ꯍꯦꯟꯅ ꯐꯖꯩꯕ ꯁꯤ ꯁꯟꯐ꯭ꯂꯥꯋꯔꯁꯦ ꯌꯥꯝ ꯐꯖꯔꯦ ꯌꯦꯡꯉꯣ ꯐꯖ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯗꯣꯏꯅꯤꯀꯣ ꯁꯤꯒꯁꯦ ꯑꯆꯧ ꯑꯆꯧꯕ ꯂꯩꯔꯁꯦ ꯌꯦꯡꯉꯣ ꯊꯣꯏꯕꯤꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯕꯤꯕ ꯇꯧꯔꯅꯨ ꯀꯩꯒꯤꯅꯣ ꯃꯨꯠ ꯑꯣꯐ ꯂꯩꯁꯦ ꯑꯣꯐ ꯂꯩꯒꯅꯨ ꯃꯨꯠꯇ ꯑꯣꯟ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯁꯣꯅꯥꯀꯟꯒꯤꯁꯨ ꯑꯗꯨꯝ ꯁꯥꯠꯂꯦ ꯑꯁꯣꯝꯒꯤꯗꯤ ꯌꯥꯝ ꯀꯟꯅ ꯁꯥꯠꯄ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯒ ꯑꯉꯥꯡ ꯄꯥꯛꯇꯨ ꯂꯩꯔꯦꯗꯅꯀꯣ ꯂꯝꯕꯤ ꯑꯆꯨꯝꯕꯗ ꯑꯣꯏꯅ ꯆꯠꯁꯤꯔꯣ ꯆꯠꯀꯦꯗꯍꯦ ꯁꯤ My name is the host and we can use it. Oh, and we can use it. ꯐꯖꯔꯦꯀꯣ ꯑꯩ ꯑꯁꯣꯝꯒꯤ ꯃꯌꯥꯝ ꯄꯥꯏꯌꯣ ꯑꯩ ꯑꯁꯣꯝꯒꯤꯗ ꯎꯠꯆꯔꯛꯀꯦ ꯈꯤꯇꯪꯗꯤ ꯆꯦꯟꯗꯣꯏꯅꯦ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯊꯦꯡꯗꯅꯕꯀꯣ ꯑꯩ ꯆꯦꯜꯂꯒ ꯎꯠꯆꯔꯛꯀꯦꯕ ꯊꯥ 3 ꯆꯪꯉꯦ ꯑꯁꯤꯗꯩꯁꯤꯗ ꯂꯩꯕ ꯏꯅꯦ ꯑꯃꯗ ꯑꯩꯅ ꯍꯪꯕ ꯏꯅꯦ ꯁꯤ ꯍꯦꯛ ꯍꯧꯕꯗꯒꯤ ꯁꯤꯕꯨ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕ ꯀꯌꯥ ꯆꯪꯉꯤ ꯊꯥ 3 ꯆꯪꯉꯤ ꯊꯣꯏꯕꯤ ꯊꯣꯡꯗꯤ ꯐꯃꯨꯡꯗ ꯂꯩ ꯑꯣ ꯅꯥꯔꯕꯣ ꯊꯣꯏꯕꯤ ꯌꯥꯔꯤ ꯁꯤꯒꯤꯁꯦ ꯑꯗꯣ ꯑꯝꯇ ꯍꯥꯏꯐꯦꯠꯇ ꯒꯥꯏꯗ ꯇꯧꯕꯤꯔꯛꯎꯀꯣ ꯑꯩ ꯁꯨꯝ ꯅꯣꯂꯦꯖ ꯑꯝꯇ ꯂꯧꯖꯒꯦꯕ ꯐꯩ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯃꯄꯨꯗꯩ ꯍꯦꯟꯕ ꯑꯃ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯍꯩꯗꯦꯅꯦꯍꯦ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯔꯦ ꯌꯥꯔꯣꯏ ꯅꯥꯈꯤꯕ ꯌꯥꯔꯣꯏ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯈꯤꯕ ꯌꯥꯔꯣꯏ ꯃꯌꯥꯝ ꯂꯥꯏꯞꯇ ꯂꯥꯛꯄꯤꯔꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯣꯁ ꯀꯩꯒꯤꯅꯣ ꯑꯃ ꯕ꯭ꯂꯨ ꯊꯝꯕ ꯈꯪꯗꯦ ꯀꯣꯃꯦꯟꯁꯤꯗ ꯑꯃ ꯕ꯭ꯂꯨ ꯊꯝꯕꯅ ꯑꯃ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯅꯣꯂꯦꯖ
Kuman, I am here. Kuman, I numilit fazaba yam putre ko. Ngara ay mayamdasu adum announce tawjabani. Ay live ngana lakani haidana. Adu mayam setsin bali biyam basu yae. Thenga lae. Moine kala digi kata di wari fazana sanga kanse mapu thini haigala di karana no. Ton July, Ton July. Ton. Darba. Sariko. Ay sona kangido. Ay husi mayam camera ni ka ni ani adu mayam adum wari sanabiyo. Ay chelaga mafam du charakadoi ngasi. Kang sangidana. Bas AD khangdiye. Live thadribani hala akanda hanga. Oh. Adudi Rina live thadi. Rina ki channel dasu ko subscribe toksanbi aina. Rina ki channel my channel do kari na thaba na dum to mami haibiram. Aduga ngarang aise message amu lor kana mu amu ay amu yengeba ko. Amu message haitare amu phakalaga no review taweba aduda pamai Rinana pubirakpani hai khoi live sida adugi makta ai Rinabu thagachari amasung pamai bisu thagachaba phongdokchage adugu moi hujuk phawgidi laktri. Thank you for your support. Yaruko lati sakhibu yaw hasin hekti yum changa kor kadan kedobugi no live ti thokrise ka. Thank you. Lakpiba mayam sang phana leiminasi. The following ayu chake sana kangido ching the music mayam du na bugi damata camera di khan ni an adu excuse that. It's okay. Jana juba and mayam du you gonna go 사진 전해지 그래서 깨끗이 셈 실리버니 mayamda namni fadak mo pon ulag na bagita mo yo hanggang walking sila tra but film nam ya dong amyo pamayu silam bro we lame pamayu silam piram rinana pubire lame po ayu toro SB sabto host romance adene nang na babung tare kaya host romance hasin those is not happy ay happy way kadogi mayam yera kaya I'm sorry don't I'm sorry the language rinana sa pamafamda pamay
ꯂꯥꯛꯇꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯁ ꯍꯥꯏꯁꯤꯅ ꯇꯥꯛꯄꯗꯤ yes understand understand ꯌꯧꯗꯣꯔꯦ ꯌꯥꯝ ꯄꯥꯏꯕꯤꯌꯨꯀꯣ ꯑꯩ ꯃꯌꯥꯝ ꯐꯖꯕ ꯃꯐꯝꯗꯣ ꯆꯠꯅꯤꯡꯕꯒꯤꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯆꯦꯜꯂꯤꯁꯦ ꯂꯝꯁꯦ ꯂꯣꯏ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯩ ꯁꯨꯝ ꯎꯠꯂꯛꯀꯦ ꯑꯣꯀꯦ ꯑꯣꯀꯦ done ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯃꯤꯕꯨ ꯃꯦꯁꯦꯁ ꯊꯥꯔꯝꯃꯤ ꯃꯌꯥꯝ ꯋꯥꯎ ꯈꯨꯐꯖꯁꯦ ꯌꯦꯡꯉꯣꯕ ꯁꯤꯕꯨ ꯔꯤꯅꯥꯗꯣ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯔꯤꯅꯥꯗꯣ ꯑꯝꯇ ꯇꯥꯛꯑꯅꯤ ꯇꯧꯔꯒ ꯐꯖꯕ ꯐꯖꯗꯕ ꯃꯌꯥꯝ ꯆꯠꯂꯤ ꯀꯣ ꯇꯦꯡ ꯇ꯭ꯔꯦꯟ ꯑꯩꯁꯨ ꯀꯔꯤꯅꯣ ꯑꯣ ꯑꯗꯨꯗꯤ my dear friend I'm so happy to have you as a gift ꯄꯣꯁ ꯑꯗꯨꯝ ꯇꯞꯅ ꯆꯠꯂꯣ ꯍꯥꯏ ꯑꯦ ꯆꯦꯟꯕꯅ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯎꯍꯟꯅꯤꯡꯉꯤꯗꯅ ꯀꯣꯜ ꯂꯥꯛꯄꯒꯤ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯀꯩꯅꯣ ꯇꯠꯂꯨꯕꯅꯦ ꯃꯣꯏ ꯋꯥꯁ ꯑꯦꯝꯕ ꯀꯣꯔꯁ ꯑꯩꯒꯤ ꯌꯥꯎꯁꯪꯒꯤ ꯕꯥꯏꯌꯣ ꯑꯩꯗꯤ ꯌꯥꯎꯁꯪ ꯃꯄꯥꯟ ꯊꯣꯛꯑꯔꯣꯏ ꯕꯤꯠ ꯌꯥꯝ ꯂꯩꯇꯦ ꯌꯨꯝꯗ ꯇꯨꯝꯃꯒ ꯑꯗꯨꯝ ꯂꯩꯔꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯣꯏꯕ ꯂꯥꯛꯀꯦ ꯊꯣꯏꯕꯤ ꯄꯤꯌꯥꯔꯤ I'm going to give you a gift ꯀꯔꯤ ꯆꯥꯏ ꯈꯨꯃꯟ ꯇꯣꯟ ꯍꯥꯏ ꯇꯣꯟꯅ ꯍꯣꯏ 500 ꯄꯤꯔꯛꯀꯦ ꯌꯥꯏ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕ ꯌꯥꯏ ꯌꯥꯔꯤ ꯍꯣꯁ ꯉꯥꯎꯋꯦ ꯍꯥꯏꯕ ꯁꯟꯐ꯭ꯂꯥꯋꯔꯁꯦ ꯎꯕꯗ ꯂꯥꯏꯛ ꯑꯦ ꯕꯦꯛ ꯐꯖꯕꯅꯦ ꯌꯥꯝ ꯊꯤ ꯐꯖꯩꯀꯣ ꯁꯨꯝ ꯃꯌꯥꯝ ꯂꯩꯕ ꯁꯤꯗꯩꯁꯤ ꯆꯪꯁꯤꯟꯕꯗꯣ ꯑꯗꯨꯝ ꯇꯟꯅꯗꯅ ꯇꯧꯔꯤꯅꯤ ꯎꯠꯂꯛꯀꯦꯕ ꯌꯥꯝ ꯐꯖꯕ ꯃꯐꯝ ꯑꯁ꯭ꯋꯥꯏꯁꯦ ꯁ꯭ꯋꯥꯏꯁꯦ ꯌꯥꯝ ꯐꯖꯕꯅꯦꯕ ꯃꯤ ꯍꯦꯛ ꯂꯩꯕ ꯅꯝꯁꯤꯟꯕ ꯅꯨꯡꯉꯥꯏꯇꯦꯗꯅ ꯁꯤ ꯂꯩꯔꯦ ꯌꯦꯡꯉꯣ ꯌꯥꯝ ꯐꯖꯩ ꯁꯤꯅꯦꯕ ꯈꯣꯡꯖꯣꯝꯗ ꯂꯥꯛꯎ ꯍꯥꯏꯁꯤ ꯔꯤꯅꯥꯅ ꯈꯣꯡꯖꯣꯝ ꯂꯣꯝꯗ ꯂꯥꯛꯎ ꯁꯤ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜꯗ ꯆꯪꯉꯨꯁꯦ ꯈꯣꯠꯁꯦꯒ ꯍꯥꯏꯗꯕ꯭ꯔꯕ ꯃꯥ ꯑꯁꯨꯛ ꯐꯖꯕ ꯃꯐꯝꯁꯦ ꯃꯥ ꯇꯣꯟꯅ ꯌꯥꯎꯁꯪꯗꯤ ꯌꯧꯗ꯭ꯔꯤ ꯑꯩꯈꯣꯏ
ꯂꯩꯀꯥꯏꯗ ꯌꯥꯎꯁꯪ ꯍꯧꯈ꯭ꯔꯦ ꯍꯣꯁ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯆꯠꯂꯨꯁꯦ ꯑꯗꯨꯒ ꯃꯐꯝꯗꯨꯗ ꯑꯗꯨꯒ ꯔꯣꯃꯥꯟꯁ ꯇꯧꯁꯤ ꯀꯔꯤ ꯁꯥꯏ now 7 good morning hi good morning ꯂꯥꯛꯄꯤꯕ ꯂꯥꯏꯐꯁꯤꯗ ꯑꯣ ꯆꯠꯈ꯭ꯔꯦꯀꯣ ꯆꯠꯈ꯭ꯔꯦ ꯍꯦꯛꯇ ꯎꯠꯆꯔꯛꯑꯒꯦ ꯌꯦꯡꯉꯨ ꯀꯌꯥꯝ ꯐꯖꯒꯦ ꯑꯗꯣ ꯁꯤ ꯌꯥꯝ ꯁꯣꯛꯉꯝꯕ ꯃꯐꯝꯅꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯕ ꯃꯐꯝꯅꯦꯕ ꯍꯥꯟꯅ ꯁꯣꯛꯉꯝꯗ꯭ꯔꯦ ꯌꯥꯝꯅ ꯅꯥꯄꯤꯒ ꯍꯧꯖꯤꯜꯂꯒ ꯍꯧꯖꯤꯛ ꯎꯠꯊꯔꯛꯀꯗꯣꯏꯅꯤ ꯑꯩꯅ ꯑꯩꯗꯤ ꯑꯩꯈꯣꯏꯗꯤ ꯆꯠꯂꯦ ꯇꯧꯕꯇꯕꯨ ꯁꯨꯝ ꯑꯩꯅ ꯍꯦꯟꯅ ꯃꯌꯥꯝꯗꯨ ꯆꯠꯅꯤꯡꯕꯗꯣ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯇꯣꯏꯅ ꯂꯥꯛꯄꯤꯕ ꯃꯐꯝꯁꯤꯗ ꯅꯠꯇꯕ ꯌꯥꯎꯕꯤꯔꯝꯃꯒꯁꯨ ꯍꯥꯏꯗꯅ ꯍꯣꯁ ꯀꯅꯤ ꯍꯥꯏꯗꯧ ꯃꯥꯜꯂꯤꯀꯣ ꯅꯥꯎ ꯅꯪ ꯅꯥꯎ ꯒꯨꯗ ꯃꯣꯔꯅꯤꯡ ꯊꯥꯒꯠꯆꯔꯤ ꯂꯥꯛꯄꯤꯕ ꯈꯨꯃꯟ ꯂꯥꯛꯄꯤꯕ ꯊꯥꯒꯠꯆꯔꯤ ꯑꯗꯩ ꯃꯖꯥ ꯏꯕꯨꯡꯒ ꯊꯥꯒꯠꯆꯔꯤ ꯁ꯭ꯀꯤꯞ ꯃꯦꯝ ꯐꯖꯗ꯭ꯔꯥ ꯅꯨꯃꯤꯠꯁꯦ ꯃꯌꯥꯝ ꯌꯦꯡꯉꯨꯀꯣ ꯑꯩꯅ ꯋꯥꯛꯀꯤꯡ ꯆꯦꯜꯂꯤꯗꯣ ꯀꯩꯅꯣꯅꯤ ꯁꯤꯒꯤ ꯆꯦꯛꯀꯣꯟꯁꯦ ꯁꯤꯒꯤ ꯍꯦꯛ ꯃꯅꯥꯛꯇꯅꯦꯕ ꯑꯩꯅ ꯆꯦꯜꯂꯤꯗꯣ ꯁꯤꯒꯤ ꯍꯦꯛ ꯃꯅꯥꯛꯇꯅꯤꯀꯣ ꯑꯩꯅ ꯋꯥꯛꯀꯤꯡ ꯆꯦꯟꯖꯔꯤꯗꯣ ꯁꯤ ꯃꯅꯥꯛꯇꯅꯤ what a beautiful ꯐꯖꯗ꯭ꯔꯕ ꯁꯤꯕꯨ ꯊꯣꯏꯕꯤꯁꯨ ꯃꯦꯁꯦꯖ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯀꯩꯗꯧꯕꯅꯣ ꯃꯥ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦꯅ ꯁꯨꯝ ꯂꯥꯏꯞꯇꯒꯤ ꯊꯣꯛꯈ꯭ꯔꯖꯥꯠꯂꯣ ꯊꯣꯛꯈꯤꯕ ꯌꯥꯔꯣꯏ ꯂꯥꯏꯞꯇꯒꯤ ꯁ꯭ꯋꯥꯏꯁꯦ ꯐꯖꯩ what do you think ꯃꯔꯨꯞ ꯃꯄꯥꯡ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯋꯥꯔꯤ ꯁꯥꯟꯅ ꯅꯨꯡꯉꯥꯏꯗꯅ ꯑꯩꯈꯣꯏ ꯁꯨꯔꯒ ꯑꯁ ꯁꯟꯐ꯭ꯂꯥꯋꯔꯅ ꯊꯣꯝꯖꯤꯜꯂꯛꯑꯦ ꯀꯥꯏꯁꯦ ꯑꯩꯅ ꯊꯦꯡꯉꯤꯕꯩꯅꯦ ꯍꯥꯏ ꯂꯩꯁꯦ ꯄꯣꯁ ꯑꯩꯉꯣꯟꯗ ꯑꯝꯇ ꯍꯦꯛꯑꯒ ꯄꯤꯔꯛꯑꯣ ꯑꯩ ꯁꯤꯔꯗꯤ You guys is so cute. ꯃꯥꯡꯈ꯭ꯔꯦ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯗꯥꯏꯂꯣꯛꯀꯤ ꯃꯑꯣꯡꯗ ꯑꯃꯨꯛ ꯊꯣꯛꯂꯛꯑꯁꯤꯔ ꯈꯪꯗꯦ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯄꯁꯤꯡꯁꯦ ꯔꯤꯅꯥꯗꯣ ꯀꯩꯅꯣꯝꯇ ꯁꯦꯝꯃꯟꯒꯦ ꯇꯧꯔꯒ ꯊꯣꯏꯕꯤ ꯀꯃꯣꯟ ꯊꯣꯛꯂꯛꯑꯦ ꯌꯥꯔꯦ ꯍꯣꯁꯁꯦ ꯄꯥꯎꯈꯨꯝ ꯂꯛꯇꯦ ꯍꯦꯛꯊꯔꯁꯦ ꯄꯤꯔꯒꯦ I'm sorry ꯑꯣ ꯄꯤꯔꯒꯦ ꯍꯧꯖꯤꯛ ꯂꯩ ꯑꯁ ꯄꯥꯝꯕꯤꯁꯦ ꯊꯨꯗꯦꯛꯏꯅꯦꯕꯁꯦ ꯆꯨꯝꯅ ꯁꯨꯝ ꯌꯦꯡꯕꯁꯦ ꯑꯣ ꯃꯌꯥꯝꯁꯦ ꯋꯥꯈꯜꯁꯦꯀꯣ ꯄꯥꯎꯈꯨꯝ ꯄꯤꯕ ꯌꯥꯗ꯭ꯔꯦ ꯂꯥꯏ ꯃꯄꯨ ꯊꯣꯏꯕꯤꯅ ꯈꯨꯝꯃꯛꯀꯦ ꯄꯥꯎꯈꯨꯝ ꯄꯤꯕ ꯌꯥꯗ꯭ꯔꯦ ꯂꯥꯏ ꯃꯄꯨ ꯗꯥꯏꯂꯣꯛꯇꯣ ꯑꯣꯟꯊꯣꯔꯛꯄꯗꯣ ꯗꯥꯏꯂꯣꯛꯇꯣ ꯍꯥꯏꯐꯦꯠ ꯁꯨꯝ ꯃꯌꯥꯝ ꯅꯣꯛꯅꯕ ꯇꯧꯔꯛꯀꯦꯀꯣ ꯀꯩꯅꯣꯗꯒꯤ ꯍꯧꯔꯒꯦ ꯄꯤꯌꯥꯔꯤꯒꯤ ꯁꯤꯗꯒꯤꯀꯣ ꯍꯣꯁꯁꯦ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯇꯦ ꯄꯤꯌꯥꯔꯤꯅ ꯑꯃꯨꯛ ꯈꯨꯝꯃꯩ I am sorry ꯑꯗꯒꯤ ꯊꯣꯏꯕꯤꯅ
ꯄꯥꯎꯈꯨꯝ ꯄꯤꯕ ꯌꯥꯗ꯭ꯔꯤ ꯂꯥꯏ ꯃꯄꯨ ꯄꯤꯌꯥꯔꯤꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯁ ꯑꯗꯨꯅꯦꯕ ꯑꯗꯨꯗꯒꯤ ꯊꯣꯏꯕꯤꯅ ꯈꯪꯍꯧꯗꯅ ꯏꯁꯩ ꯑꯃ ꯁꯛꯆꯤꯜꯂꯛꯈꯤ ꯄꯤꯔꯒꯦ ꯄꯤꯔꯒꯦ ꯅꯤꯡꯉꯣꯜ ꯊꯃꯣꯏ ꯄꯥꯔꯤꯅꯦ ꯀꯩ ꯂꯞ ꯄꯤꯔꯤꯊꯤꯕꯤ ꯒꯣꯜꯁ ꯑꯥꯏ ꯂꯞ ꯌꯨ ꯄꯤꯔꯤꯊꯤꯕꯤ ꯐꯖꯗ꯭ꯔꯥ ꯑꯁ ꯁꯣꯏ ꯃꯥꯏꯕꯦꯝ ꯁꯤꯒꯤ ꯈꯨꯆꯥꯎꯁꯤꯡꯁꯤ ꯌꯦꯡꯉꯨꯅꯦ ꯀꯩꯅꯣ ꯅꯨꯃꯤꯠꯂꯩ ꯍꯥꯏꯕ꯭ꯔꯤꯠ ꯑꯗꯨ ꯑꯣꯏꯔꯖꯥꯠꯂꯣ ꯃꯌꯥꯝ ꯁꯥꯟꯅꯩꯁꯦ ꯁꯤꯅꯦꯕ ꯑꯗꯨꯗ ꯍꯥꯏꯕ꯭ꯔꯤꯠ ꯇꯧꯕꯗꯤ ꯃꯥꯒꯤ ꯀꯩꯅꯣ ꯂꯣꯏꯔꯝꯗꯥꯏꯒꯤꯅꯤꯗ ꯁ꯭ꯋꯥꯏꯁꯦ ꯌꯥꯝ ꯐꯖꯩ ꯁꯨꯝꯍꯠꯂꯛꯀꯦ ꯃꯌꯥꯝ ꯑꯥꯕꯧ ꯌꯥꯝ ꯂꯥꯞꯅ ꯑꯥꯕꯧ ꯁꯥꯠꯂꯤ ꯁꯥꯠꯄꯗꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯗꯨꯝ ꯊꯥꯖꯕꯗꯨ ꯊꯝꯖꯩ ꯌꯥꯝ ꯐꯖꯔꯦ ꯃꯌꯥꯝ ꯌꯥꯎꯁꯪꯁꯨ ꯀꯨꯏꯗ꯭ꯔꯦ ꯌꯥꯎꯁꯪꯒꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯦ ꯁꯨꯝ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕꯅꯦ ꯀꯔꯤꯅꯦ ꯋꯥꯈꯜ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜ ꯍꯔꯥꯎꯕꯝ ꯅꯨꯡꯉꯥꯏꯕꯝ ꯑꯃ ꯁꯨꯝ ꯈꯪꯗꯅ ꯑꯗꯨꯝ ꯂꯥꯛꯏ ꯌꯥꯎꯁꯪꯒꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯗꯤ ꯋꯥꯈꯜ ꯇꯥꯅ ꯍꯥꯏꯇꯥꯔꯦꯀꯣ ꯀꯨꯝꯍꯩ ꯂꯥꯛꯄꯁꯦ ꯄꯨꯝꯅꯃꯛꯀꯤ ꯌꯦꯡꯉꯒ ꯑꯐꯕ ꯑꯣꯏꯁꯅꯨ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯟꯅꯕ ꯇꯧꯔꯁꯤꯔꯣ the course of the ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯔꯤꯁꯦ ꯍꯣꯁ ꯍꯣꯔꯦꯟ ꯀꯣꯜ ꯇꯧꯔꯛꯀꯦ ꯗꯦꯠ ꯆꯠꯂꯨꯁꯦ ꯃꯐꯝꯗꯨꯗ ꯈꯨꯃꯟ ꯑꯁꯦꯡꯕꯩꯔꯣ ꯄ꯭ꯔꯤꯌꯥꯅ ꯃꯤꯈꯨꯝ ꯇꯣꯅ ꯊꯣꯏꯕꯤ ꯌꯦꯁ ꯑꯗꯨꯗꯤ ꯈꯨꯃꯟꯁꯦ ꯇꯣꯟꯒ ꯑꯣꯟꯁꯤꯟꯈ꯭ꯔꯕ ꯇꯧꯔꯤꯁꯤꯕꯣ ꯍꯣꯁ ꯍꯣꯁ ꯀꯌꯥꯝ ꯆꯥꯎꯒꯦ ꯃꯐꯝ ꯆꯥꯎꯋꯦ ꯃꯐꯝ ꯌꯥꯝ ꯆꯥꯎꯋꯦ ꯁꯤꯁꯦ ꯑꯥꯕꯣ ꯑꯥꯒꯤ ꯑꯁꯥꯅꯐꯠ ꯂꯩꯕꯁꯦ ꯁꯨꯀꯣꯛꯅꯦ ꯁꯥꯠꯂꯤꯁꯦ ꯑꯗꯨꯝ ꯁꯥꯠꯂꯦ ꯉꯁꯥꯏ ꯑꯃ ꯃꯥꯒꯤ ꯄꯤꯂꯔ 3 ꯂꯩꯕ ꯃꯐꯝꯗꯣ ꯑꯗꯨꯗꯁꯨ ꯂꯩꯔꯦꯗꯅꯀꯣ ꯁꯤ ꯌꯥꯝ ꯆꯥꯎ ꯁꯤꯁꯦ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯆꯠꯐꯝ ꯈꯣꯠꯐꯝ ꯀꯥꯟꯁꯤꯗ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯃꯔꯛ ꯃꯔꯛꯇ ꯊꯝꯃꯤ ꯁꯨꯃꯥꯏꯅ ꯆꯠꯐꯝ ꯊꯤꯌꯥꯝ What is the name of the ꯊꯤꯌꯥꯝ ꯄ꯭ꯔꯦꯃꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯗ ꯂꯥꯛꯄꯤꯕ ꯊꯥꯒꯠꯆꯔꯤ ꯇꯣꯡꯕ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯁꯥꯖꯦꯜ ꯇꯧꯃꯤꯟꯅꯁꯦ ꯍꯛꯆꯥꯡ ꯐꯃꯤꯟꯅꯁꯦꯅ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯗ ꯄꯥꯎꯖꯦꯜ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯂꯥꯏꯚ ꯊꯥꯖꯕꯅꯤ ꯑꯗꯨꯒ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯁꯨꯝ ꯈꯣꯡꯖꯣꯝꯒꯤ ꯅꯨꯃꯤꯠꯂꯩꯒꯤ ꯁꯤꯒꯤ ꯀꯝꯄ꯭ꯂꯦꯛꯁ ꯃꯅꯨꯡꯒꯤ ꯁꯤꯁꯦ ꯆꯠꯂꯨꯁꯦ ꯍꯥꯏꯗꯅ ꯉꯁꯤꯁꯦ ꯂꯥꯛꯆꯕꯅꯤ
I'm not sure what do you with ꯃꯌꯥꯝꯁꯦ ꯆꯠꯂꯒꯦ ꯊꯣꯏꯕꯤꯁꯦ ꯀꯩꯅꯣ ꯊꯣꯏꯕꯤꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯑꯗꯨ ꯀꯩꯝꯇ ꯅꯨꯡꯉꯥꯏꯇꯕ ꯈꯟꯕꯤꯒꯅꯨ ꯔꯦꯃꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯣꯟꯅ ꯆꯈ꯭ꯔꯣꯅ ꯇꯥꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯊꯤꯌꯥꯝ ꯈꯣꯡꯖꯣꯝꯗꯅꯤ ꯃꯥꯗꯔ ꯗꯤꯌꯔ ꯋꯥꯟ ꯗꯦ ꯃꯐꯝꯁꯦ ꯂꯥꯛꯄꯤꯌꯨ ꯃꯥꯏ ꯒꯣꯠ ꯃꯐꯝꯁꯦ ꯂꯥꯛꯄꯤꯌꯨ ꯌꯥꯝ ꯐꯖꯕꯅꯤ ꯃꯌꯥꯝ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯕꯅꯤꯀꯣ ꯄꯤꯂꯔ 3 ꯂꯩꯕꯒꯤꯗꯣ ꯑꯗꯨꯏ ꯃꯅꯥꯛꯀꯤꯗꯨꯗꯁꯨ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯕꯅꯤ ꯃꯥꯏ ꯒꯣꯠ ꯑꯟꯁꯔ ꯃꯇꯝ ꯑꯗꯨ ꯀꯨꯏꯔꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯑꯗꯨ ꯀꯨꯏꯔꯦ ꯆꯠꯂꯒꯦ ꯀꯩꯒꯤꯅꯣ ꯊꯣꯏꯕꯤꯁꯦ ꯑꯁꯦꯡꯕꯒꯤ ꯁꯥꯎꯒꯤꯅꯨ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯀꯩꯅꯣ ꯇꯧꯃꯤꯟꯅꯔꯒ ꯀꯩꯒꯤꯅꯣ ꯍꯣꯏ ꯃꯇꯥꯞ ꯌꯥꯔꯤ ꯅꯨꯡꯉꯥꯏꯔꯤ ꯃꯇꯥꯞ ꯑꯣꯟꯁꯟꯒꯅꯨ ꯍꯥꯏꯔꯣ ꯃꯄꯨꯗꯤ ꯅꯪꯁꯨ ꯑꯣꯟꯁꯟꯒꯅꯨ ꯌꯦꯁ ꯅ꯭ꯌꯨꯇ꯭ꯔꯦꯟ ꯑꯣꯏꯅ ꯂꯩꯔꯒꯦ ꯃꯤꯆꯝ ꯑꯣꯏꯅ ꯂꯩꯔꯒꯦ ꯍꯣꯁ ꯅꯣꯡꯃ ꯂꯥꯛꯀꯦ ꯑꯩ ꯅꯥꯕ ꯐꯔꯀꯥꯟꯗ ꯄꯤꯌꯥꯔꯤ ꯀꯩ ꯑꯣꯏꯅ ꯅꯥꯏꯅꯣ ꯉꯍꯥꯟꯈꯩ ꯈꯪꯗꯦ ꯑꯗꯨ ꯅꯥꯕ ꯐꯔꯣꯀꯣ ꯅꯥꯕ ꯂꯣꯏꯅ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯌꯥꯎꯃꯤꯟꯅꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯈꯨꯗꯤꯡꯃꯛ ꯅꯥꯕ ꯑꯃꯐꯥꯎ ꯌꯥꯔꯣꯏ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯋꯥꯛꯀꯤꯡ ꯆꯦꯜꯂꯤꯁꯤꯅꯦ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯋꯥꯛꯀꯤꯡ ꯆꯦꯜꯂꯤꯁꯤꯅꯦ ꯃꯌꯥꯝ ꯅꯥꯕ ꯑꯝꯇ ꯌꯥꯗꯦ ꯔꯣꯖꯤ ꯀꯧꯋꯦ ꯑꯩ ꯔꯣꯖꯤ ꯀꯧꯋꯦ ꯑꯩ ꯔꯣꯖꯤ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯄꯤꯕ ꯌꯥꯎꯁꯪ ꯂꯣꯏꯔ ꯂꯥꯛꯀꯦ ꯍꯣ ꯁꯟꯐ꯭ꯂꯥꯋꯔ ꯌꯦꯡꯕ ꯍꯣꯏ ꯂꯥꯛꯄꯤꯌꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯕꯅꯤꯀꯣ ꯁꯤ ꯑꯩ ꯃꯥꯡꯖꯧꯅꯅ ꯃꯌꯥꯝꯗ ꯎꯠꯆꯔꯤꯅꯤ ꯃꯌꯥꯝꯅ ꯁꯨꯝ ꯃꯐꯝꯁꯦ ꯑꯗꯨꯝ ꯈꯪꯕ ꯃꯐꯝ ꯑꯣꯏꯕꯅꯤꯅ ꯂꯥꯛꯄ ꯀꯥꯟꯗ ꯑꯃꯨꯛ ꯁꯦꯝꯒꯠꯄ ꯁꯥꯒꯠꯄꯁꯤꯡꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯕꯁꯤꯡꯁꯦ ꯎꯠꯆꯒꯦ ꯍꯥꯏꯗꯅ ꯊꯣꯏꯕꯤ ꯁꯦ ꯔꯣꯖꯤ ꯍꯩꯃꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯁ ꯑꯅꯧꯕ ꯃꯄꯥꯡ ꯍꯥꯟꯅ ꯈꯪꯕꯤꯕ ꯃꯥꯜꯂꯦ ꯔꯣꯖꯤꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣই ꯐ꯭ꯔꯦꯟꯁꯤꯡꯁꯦ ꯂꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯁꯛ ꯈꯪꯅꯕꯤꯔꯝꯕꯁꯦ ꯊꯣꯏꯕꯤꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯍꯣꯁꯇ ꯋꯥꯔꯤ ꯁꯥꯕꯁꯦ ꯑꯩ ꯀꯅꯥꯝꯇ ꯍꯥꯏꯔꯣꯏ ꯀꯩꯝꯇ ꯍꯥꯏꯔꯣꯏ ꯍꯣꯁꯇ ꯌꯥꯝ ꯂꯥꯏꯐꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯤꯌꯥꯔꯤ ꯅꯪ ꯆꯥꯔꯨꯔꯦꯌꯦ ꯄꯤꯌꯥꯔꯤ ꯅꯨꯡ ꯆꯥꯔꯨꯔꯦ ꯍꯣꯁ ꯄꯣꯇꯤ ꯇꯧꯕ ꯀꯨꯏꯗ꯭ꯔꯤ ꯍꯛꯆꯥꯡ ꯊꯨꯅ ꯐꯕꯤꯔꯣ ꯅꯥꯕ ꯌꯥꯗꯦ ꯍꯛꯆꯥꯡ ꯊꯨꯅ ꯐꯕꯤꯔꯣ ꯑꯩꯒꯤ ꯊꯝꯅꯦꯜꯗ ꯍꯥꯞꯆꯔꯤꯕ ꯐꯣꯇꯣꯗꯣ ꯑꯩ ꯏꯁꯥꯃꯛꯅꯤ ꯌꯥꯝ ꯊꯤꯃꯟꯕꯁꯤꯗ ꯈꯪꯅꯩ ꯍꯣꯁ ꯍꯣꯏ ꯃꯌꯥꯝ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯥꯛꯀꯅꯨ ꯉꯥꯛꯇ ꯇꯨꯝꯃꯦ ꯌꯥꯔꯣꯏ ꯇꯨꯝꯈꯤꯕ ꯌꯥꯔꯣꯏ ꯁꯥꯎꯟ ꯑꯦꯕ꯭ꯔꯤꯊꯤꯡ ꯑꯥꯐꯇꯔ ꯋꯦꯟ ꯑꯩꯗꯣ ꯅꯣꯡ ꯐꯥꯗꯣꯛ ꯁꯥꯟꯅꯧ ꯈꯠꯅꯔꯣꯏ ꯀꯥꯏ following life is available for the host host ꯍꯣꯏ ꯐꯖꯔꯒꯦ are you having fun ꯑꯩ ꯅꯨꯡꯇꯤꯒꯤ ꯂꯥꯏꯚ ꯊꯥꯖꯩ ꯑꯗꯨꯒ ꯁꯟꯗꯦꯒꯨꯝꯕꯁꯤꯗꯤ ꯑꯩ ꯉꯟꯅ ꯉꯟꯅ ꯍꯥꯏꯁꯤ ꯌꯥꯝ ꯉꯟꯅꯁꯨ ꯃꯌꯥꯝꯁꯦ ꯊꯕꯛ ꯏꯟꯈꯥꯡ
ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯂꯩꯕꯤꯔꯤꯕ ꯏꯆꯦ ꯏꯆꯟꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯁꯨ ꯍꯥꯏꯇꯥꯔꯦ ꯉꯟꯅ ꯉꯟꯅ ꯃꯥꯒꯤ ꯊꯕꯛ ꯇꯧꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯟꯅ ꯌꯥꯝ ꯉꯟꯅꯗꯤ ꯊꯥꯖꯗꯦ. ꯑꯗꯨꯒ ꯑꯩ ꯏꯁꯥꯒꯤꯁꯨ ꯑꯉꯥꯡ ꯑꯃ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯤꯌꯣꯅ ꯂꯥꯏꯔꯤꯛ ꯈꯔ ꯇꯥꯛꯄꯤꯌꯣꯅ ꯑꯉꯥꯡ ꯑꯃ ꯑꯌꯨꯛꯇ ꯉꯟꯅ ꯂꯥꯛꯆꯕ ꯃꯥꯁꯦ. ꯑꯗꯨꯒꯤ ꯑꯩ ꯉꯟꯅ ꯊꯥꯖꯗꯦ. ꯑꯩ ꯄꯨꯡ 8ꯇꯩꯅ 8:30ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯑꯩ ꯊꯥꯖꯩ. ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡ ꯂꯩꯕꯤꯔꯝꯃꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯂꯥꯛꯄꯤ. ꯑꯩ ꯅꯨꯡꯁꯤꯕ ꯃꯔꯨꯞ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦ. ꯊꯣꯏꯕꯤ, ꯑꯗꯒꯤ ꯈꯨꯃꯟ, ꯑꯗꯒꯤ ꯄ꯭ꯔꯤꯌꯥꯔꯤ, ꯑꯗꯩ ꯔꯤꯅꯥꯗꯤ ꯍꯧꯖꯤꯛ ꯂꯥꯛꯇ꯭ꯔꯤ. ꯔꯤꯅꯥꯁꯨ ꯑꯗꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯒ ꯍꯥꯏꯔꯤꯕ, ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯖꯦꯝꯁꯀ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯂꯥꯛꯄꯤꯕ. ꯃꯣꯏꯁꯦ ꯇꯁꯦꯡꯅ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦ. ꯑꯩꯅ ꯋꯥꯛꯀꯤꯡ ꯆꯦꯟꯕꯒꯤ ꯁꯨꯝ ꯊꯥꯖꯕꯁꯦ ꯃꯣꯏ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ, ꯌꯥꯝꯅ ꯑꯩꯈꯣই ꯄꯨꯟꯅ ꯐꯝꯃꯤꯟꯅꯁꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯌꯥꯝ ꯄꯤꯕꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯉꯥꯛꯇꯅꯤ. ꯌꯥꯝꯅ ꯑꯩꯒꯤꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯃꯤ ꯉꯥꯛꯇꯅꯤ ꯃꯌꯥꯝꯁꯦ, ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦ. Love is best. It's good. Love is the best. Guess. Guess your BF's back. ꯃꯇꯥꯔꯣꯖꯤ ꯈꯪꯉꯤꯗ ꯅꯪ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯃꯇꯥ ꯄꯤꯌꯥꯔꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ꯭ꯔꯣ? ꯊꯣꯏꯕꯤꯅ ꯂꯥꯎ ꯂꯥꯎ ꯉꯥꯡꯉꯦ ꯍꯥꯏꯁꯤꯅꯤ. ꯍꯣꯁꯀꯤ ꯃꯔꯨꯞ ꯅꯠꯇꯦꯀꯣ, ꯍꯣꯁꯀꯤ ꯀꯩꯅꯣꯅꯤ. ꯈꯨꯃꯟ ꯃꯌꯥꯝꯅ ꯈꯔ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯍꯜꯂꯨ. ꯊꯣꯏꯕꯤꯅ ꯂꯣꯏ ꯄꯨꯕꯤꯔꯛꯄꯅꯦ ꯃꯌꯥꯝꯁꯦ. ꯌꯥꯝ ꯊꯃꯣꯏꯗꯒꯤ ꯂꯣꯏ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ. ꯃꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯥꯛꯄꯤꯕ, ꯋꯥꯔꯤ ꯋꯥꯇꯥꯏ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯕ. ꯃꯇꯥ ꯄꯤꯌꯥꯔꯤꯒꯤ ꯀꯩꯅꯣꯔꯣ ꯍꯣꯁꯁꯦ? ꯂꯥꯡꯗꯨꯅ ꯁꯥꯟꯅꯔꯤ ꯄꯥꯃꯨꯅ, ꯅꯥꯆꯣꯝꯁꯨ ꯁꯝꯂꯥꯡꯁꯨ, ꯐꯖꯩꯗ ꯄꯛꯆꯩꯗ ꯆꯤꯆꯦ, brother mayam, would you please send me your money? ꯀꯩꯒꯤꯅꯣ ꯃꯌꯥꯝ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯀꯩꯒꯤꯅꯣ ꯊꯣꯏꯕꯤꯁꯦ ꯊꯣꯛꯀꯦ ꯍꯦꯛꯇ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ? ꯉꯁꯤ ꯁꯟꯗꯦꯅꯤꯀꯣ ꯃꯌꯥꯝ, ꯁꯟꯗꯦꯅꯤ ꯈꯜꯂꯒ ꯃꯌꯥꯝꯁꯦ ꯍꯔꯥꯎ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯁꯤ. ꯉꯁꯤꯗꯤ ꯃꯇꯝꯁꯦ ꯃꯌꯥꯝꯁꯦ ꯌꯥꯝ ꯐꯪꯕꯤꯔꯝꯒꯅꯤ ꯁꯟꯗꯦꯁꯦꯅ ꯈꯜꯂꯒ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯅꯦ. ꯑꯗꯨꯒ ꯐꯖꯔꯦ. ꯅꯣꯏ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ. ꯀꯦꯃꯦꯔꯥ ꯌꯥꯝ ꯂꯦꯡꯒꯅꯨ, ꯀꯦꯃꯦꯔꯥ ꯀꯦꯞꯆꯔ ꯇꯧꯕ ꯉꯝꯗꯦ. ꯑꯩꯅ ꯁꯨꯝ ꯅꯦꯠꯁꯦ ꯈꯔ ꯎꯪꯉꯤ, ꯑꯃꯨꯛ ꯎꯪꯉꯤ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ. ꯅꯦꯠ ꯈꯔ ꯅꯨꯡꯉꯥꯏꯇꯕ. ꯑꯁꯣꯝꯗꯗꯤ ꯀꯌꯥ ꯇꯧꯗꯦ, ꯁꯤꯗꯗꯤ ꯈꯔ ꯎꯪꯉꯤ. ꯊꯣꯏꯕꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯣ? ꯑꯗꯨꯝ ꯌꯦꯜꯂꯔꯣꯏꯗ, ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯕꯅꯤ. ꯊꯣꯏꯕꯤ ꯇꯦꯠꯇꯦ, ꯑꯩ ꯇꯦꯟꯁꯟ ꯈꯔ ꯂꯩ ꯑꯗꯨꯏꯅꯤ. ꯀꯩꯒꯤꯅꯣ ꯇꯦꯟꯁꯟ ꯐ꯭ꯔꯤ ꯑꯣꯏꯍꯟꯁꯦ? ꯇꯦꯟꯁꯟ ꯐ꯭ꯔꯤ ꯑꯣꯏꯁꯦ. ꯑꯗꯨ ꯀꯩꯒꯤꯅꯣꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ? ꯍꯥꯏꯕꯗꯤ ꯁꯨꯝ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯅꯦ, ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯁꯤꯒꯦ.
ꯇꯤ ꯌꯥꯝ ꯂꯥꯛꯄꯩꯅꯦ ꯍꯣꯁ ꯌꯥꯝ ꯆꯠꯄꯤꯗꯣ ꯇꯣꯟꯅ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯁꯦ ꯁꯦ ꯍꯔꯥꯎ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯔꯒ I'm looking for my BF Sigi BF say breakfast on Thursday. I'm looking for my breakfast. Lucky is so cute. Shingi hey Don. Alexander Saraga Lucky hai Lerongge Lakpio. ꯑꯩ ꯅꯨꯡꯇꯤꯒꯤꯗꯤ ꯑꯩ ꯁꯤꯗ ꯅꯨꯡꯇꯤꯒꯤ ꯆꯦꯜꯂꯝꯃꯦꯕꯀꯣ ꯍꯥꯟꯅ ꯑꯩ ꯁꯤꯗ ꯅꯨꯡꯇꯤꯒꯤ ꯆꯦꯜꯂꯝꯃꯤ ꯁꯤ ꯔꯥꯎꯟꯁꯦ ꯆꯦꯜꯂꯝꯃꯤꯅꯤ ꯅꯨꯡꯇꯤꯒꯤ ꯑꯗꯣ ꯆꯦꯟꯈꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯗꯨꯝ ꯁꯟꯗꯦꯒꯨꯝꯕ ꯁꯨꯇꯤ ꯂꯩꯕ ꯁꯤꯒꯨꯝꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯖꯦꯅꯔꯦꯜ ꯍꯣꯂꯤꯗꯦ ꯁꯨꯝꯕ ꯂꯩꯕ ꯈꯣꯠꯄꯗ ꯑꯗꯨꯃꯥꯏꯅ ꯆꯦꯜꯂꯛꯄ ꯅꯠꯇꯅ ꯑꯩ ꯁꯤꯗꯩꯁꯤꯗ ꯄꯥꯛ ꯆꯦꯜꯂꯛꯈꯤꯗ꯭ꯔꯦꯕ ꯈꯔ ꯁꯥꯡꯕꯅꯤꯅ ꯃꯇꯝꯗꯣ ꯍꯥꯏꯇꯥꯔꯦ ꯊꯣꯏꯕꯤꯅ ꯄꯤ ꯋꯥꯇꯤ ꯇꯧꯔꯛꯑꯦ ꯑꯩ ꯐꯥꯒꯤ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯇꯥꯍꯜꯂꯛꯀꯅꯨ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥꯅꯤ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯊꯣꯏꯕꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕꯒꯗꯤ ꯄꯥꯡꯒꯦ ꯅꯨꯃꯤꯠꯂꯩꯗꯣ ꯍꯦꯛꯄꯗꯤ ꯌꯥꯗꯕ꯭ꯔꯥ ꯍꯣꯁ ꯅꯣ ꯄꯤꯗꯦ ꯅꯨꯃꯤꯠ ꯑꯩꯅ ꯍꯧꯖꯤꯛ ꯏꯅꯦ ꯑꯃ ꯋꯥꯔꯤ ꯁꯥꯏꯌꯦꯕꯀꯣ ꯑꯗꯨꯝ ꯁꯤ ꯂꯥꯏꯐꯁꯤ ꯊꯥꯅ ꯊꯥꯅ ꯑꯗꯨꯝ ꯁꯥꯖꯕꯅꯤ ꯊꯥ ꯑꯍꯨꯝꯃꯨꯛ ꯆꯪꯉꯦ ꯍꯥꯏ ꯁꯤ ꯇꯧꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯍꯥꯟꯕ ꯀꯣꯏꯕꯅꯤꯅ ꯂꯩꯍꯥꯎ ꯂꯩꯍꯥꯎꯁꯨ ꯈꯔ ꯆꯦꯟꯕ ꯋꯥꯠꯄ ꯈꯣꯠꯄ ꯇꯧꯕ ꯌꯥꯝ ꯁꯦꯟꯅꯕꯗ ꯃꯈꯣꯏꯁꯦ ꯈꯔ ꯋꯥꯏ ꯍꯥꯏ ꯁꯤꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤꯁꯤꯡꯁꯤꯅ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯒꯤ ꯃꯔꯝ ꯃꯐꯝ ꯑꯁꯤꯗ ꯍꯧꯔꯤꯕ ꯍꯩ ꯂꯩ ꯍꯦꯛꯄꯤꯒꯅꯨ ꯀꯔꯤꯒꯨꯝꯕ ꯊꯦꯡꯅꯔꯕꯗꯤ ꯂꯨꯄꯥ 500 ꯐꯥꯏꯟ ꯑꯣꯏꯅ ꯂꯧꯒꯅꯤ ꯑꯣꯔꯗꯔ ꯕꯥꯏ KHMYC ꯃꯩꯇꯩ ꯃꯌꯦꯛꯀꯤꯁꯦ ꯃꯐꯝ ꯑꯁꯤꯗ ꯍꯧꯔꯤꯕ ꯍꯩ ꯂꯩꯁꯤꯡ ꯍꯦꯛꯄꯤꯒꯅꯨ ꯀꯔꯤꯒꯨꯝꯕ ꯊꯦꯡꯅꯔꯕꯗꯤ ꯂꯨꯄꯥ 500 ꯐꯥꯏꯟ ꯑꯣꯏꯅ ꯂꯧꯒꯅꯤ ꯍꯦꯛꯄꯤꯕ ꯌꯥꯗ꯭ꯔꯦ ꯍꯦꯛꯂꯗꯤ ꯐꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯍꯦꯛꯄꯤꯕ ꯌꯥꯗ꯭ꯔꯦ ꯃꯣꯏꯁꯤ ꯍꯦꯛꯄꯤꯒꯅꯨꯅ ꯊꯥꯏ I am a good person yes good person ꯑꯣꯏꯕꯤꯌꯨ ꯐꯩ ꯌꯥꯝ ꯐꯩ the host is responsible for the hostname ꯍꯦꯛꯂꯣꯏ ꯂꯨꯄꯥ 500 ꯂꯩꯇ꯭ꯔꯤꯗꯒꯤ ꯑꯗꯨꯅꯦ ꯐꯖꯅ ꯁꯥꯠꯂꯤꯁꯦ ꯁꯤ ꯑꯣꯏꯅ ꯑꯗꯨꯝ ꯌꯦꯡꯉꯒ ꯁꯤꯁꯦ ꯂꯝꯕꯤꯁꯦ ꯔꯥꯎꯟꯁꯦ ꯆꯠꯂꯨꯕꯕꯨꯗꯤ ꯌꯥꯏ ꯑꯗꯨ ꯊꯦꯡꯗꯧꯕ ꯃꯥꯜꯂꯦ ꯔꯥꯎꯟꯁꯨ ꯆꯠꯄ ꯌꯥꯏ ꯑꯩ ꯑꯃꯨꯛ ꯕꯦꯛ ꯇꯧꯔꯒꯦ ꯑꯃꯨꯛ ꯍꯜꯂꯛꯑꯒꯦꯀꯣ ꯄꯦꯛꯇ꯭ꯔꯣꯟ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯄꯨꯡ 7 ꯇꯩꯅ 8:30 ꯆꯣꯟꯊꯔꯁꯨ ꯍꯥꯏꯇꯥꯔꯦ 8:30 ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗꯗꯤ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯂꯥꯏꯚ ꯊꯥꯖꯕꯅꯤ ꯑꯗꯨꯝ ꯂꯥꯏꯚꯇ ꯂꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯝ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯁꯤꯅꯔꯤ ꯃꯐꯝ ꯐꯖꯕ ꯑꯗꯒꯤ ꯁꯨꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ
ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯕꯅꯤ꯫ ꯃꯣꯏꯅꯁꯨ ꯌꯥꯝ ꯀꯟꯅ ꯍꯦꯛꯄꯤꯒꯅꯨ ꯍꯥꯏ꯫ ꯁꯨꯝ ꯂꯩꯁꯤꯒꯤ ꯐꯖꯕ ꯁꯥꯠꯄꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ, ꯀꯩꯅꯣ ꯇꯧꯕꯤꯒꯅꯨ, ꯍꯦꯛꯄꯤꯒꯅꯨꯅ ꯍꯥꯏ꯫ ꯄꯤꯅꯕ ꯍꯣꯁꯅ ꯁꯛꯎꯠꯂꯨ ꯍꯥꯏ꯫ ꯏꯀꯥꯏꯗ ꯑꯩ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯁꯛꯄꯨꯗꯤ ꯎꯠꯆꯈ꯭ꯔꯕꯅꯤ, ꯑꯗꯣ ꯁꯛ ꯊꯤꯕꯅꯤ ꯏꯀꯥꯏ ꯎꯠꯄꯁꯦ꯫ ꯃꯗ ꯑꯗꯨꯗꯤ ꯀꯩꯅꯣꯁꯨ ꯔꯣꯖꯤ, ꯍꯣꯏ, ꯐꯕ ꯃꯇꯧ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯐꯕ ꯃꯃꯥ ꯑꯃ ꯁꯣꯏꯗꯅ ꯑꯗꯨꯝ ꯑꯣꯏꯕꯤꯔꯝꯒꯅꯤ, ꯍꯦꯟꯅꯁꯨ ꯑꯣꯏꯕꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯃ, ꯏꯃꯨꯡ ꯑꯃ ꯐꯕ ꯍꯥꯏꯕꯁꯦ ꯃꯃꯥꯒꯤꯁꯨ ꯌꯥꯝ ꯆꯥꯎꯕ ꯃꯃꯥꯁꯤꯡꯁꯤꯒꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯇꯩꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇꯦ, ꯑꯇꯩꯁꯨ ꯂꯩ, ꯇꯧꯕꯇꯕꯨ ꯃꯆꯥꯁꯤꯡꯅ ꯑꯌꯥꯝꯕ ꯂꯣꯏꯅꯔꯒ ꯂꯩꯕꯁꯦ ꯃꯃꯥꯁꯤꯡꯁꯦ, ꯑꯗꯨꯅ ꯃꯃꯥꯁꯤꯡꯁꯤꯗꯒꯤ ꯃꯆꯥꯅ ꯌꯥꯝꯅ ꯇꯝꯖꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨ ꯃꯃꯥ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯆꯥꯁꯤꯡꯁꯤꯅ ꯌꯥꯝ ꯇꯝꯖꯩ꯫ ꯍꯣ ꯁꯛꯇꯨ ꯎꯠꯂꯣ, ꯑꯩꯈꯣꯏꯁꯨ ꯁꯛ ꯊꯤꯌꯦ, ꯎꯠꯀꯦꯁꯦ꯫ ꯎꯠꯂꯦꯀꯣ ꯎꯠꯂꯕꯅꯦ ꯄꯤꯌꯥꯔꯤ꯫ ꯁꯥꯎꯒꯅꯨ ꯎꯠꯀꯦ ꯑꯩ ꯁꯨꯝ, ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯁꯛ ꯎꯠꯄ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯐꯖꯩꯁꯤꯗꯤ ꯍꯥꯏ꯫ ꯈꯪꯗꯦ ꯁꯨꯝ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯤ ꯑꯣꯏꯕꯅꯔ ꯀꯩꯅꯣ ꯃꯌꯥꯝꯅꯗꯤ ꯊꯥꯒꯠꯄꯤꯔꯤꯕ꯫ ꯖꯁ ꯇꯧꯁꯟꯅꯔꯤꯁꯦ ꯐꯣꯔ ꯐ꯭ꯔꯤ꯫ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ, ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯣꯏꯕꯒꯤ ꯃꯌꯥꯝꯅ ꯁꯨꯝ ꯊꯥꯒꯠꯄꯤꯕꯅꯤ꯫ ꯕ꯭ꯔꯣ ꯂꯩꯔꯝꯃꯣ, ꯉꯁꯤꯗꯤ ꯂꯥꯛꯀꯦ, ꯊꯦꯡꯅꯁꯤ꯫ ꯀꯋꯥꯏꯗꯅꯣ ꯇꯣꯟ, ꯀꯥꯏꯗꯅꯣ ꯂꯥꯛꯇꯣꯏꯁꯦ? ꯑꯩꯗꯤ ꯍꯧꯖꯤꯛꯀꯗ ꯅꯤꯡꯁꯤꯡꯉꯦ, ꯇꯣꯟꯅ ꯂꯥꯛꯀꯦꯅ ꯍꯥꯏꯔꯒ ꯌꯥꯔꯦꯅ ꯍꯣꯁ ꯌꯨꯝꯗ ꯍꯜꯂꯕ꯭ꯔꯣ? ꯍꯟꯕꯒꯤ ꯂꯝꯕꯤꯅꯤ꯫ I love you. I am so happy that you are here. ꯏꯅꯥꯎꯄꯥ ꯑꯩꯁꯨ ꯀꯩꯅꯣ ꯄꯥꯒꯦ꯫ ꯕꯨꯠ ꯐꯤꯂꯝ ꯅꯝꯃꯨꯁꯤꯔꯣ? This is the whole was back on. ꯉꯁꯤꯁꯦ
ꯑꯩꯁꯦ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯑꯃ ꯆꯠꯀꯗꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯏꯔꯀꯥꯟꯗ ꯅꯤꯡꯁꯤꯡꯉꯩꯅꯦ ꯇꯣꯟꯅ ꯑꯁ ꯇꯣꯟꯁꯦ ꯅꯤꯡꯁꯤꯡꯍꯟꯕꯤ ꯊꯥꯒꯠꯆꯔꯤ ꯑꯩꯁꯦ ꯉꯁꯤꯁꯦ ꯇꯣꯟꯁꯤꯅ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯁꯦ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯦ ꯆꯥꯛꯀꯧꯕ ꯆꯠꯀꯗꯣꯏꯅꯤ ꯉꯁꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯒꯤ ꯃꯇꯥꯆꯅꯨ ꯀꯣꯛꯁꯦ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯁꯦꯔꯦꯜ ꯇꯨꯔꯦꯟ ꯎꯔꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯔꯦ ꯃꯤꯠꯁꯦ ꯑꯣ ꯂꯥꯛꯄꯤꯌꯣ ꯑꯗꯨ ꯃꯌꯥꯝ ꯅꯣꯡꯃ ꯑꯁ ꯂꯝꯁꯦ ꯅꯛꯅꯔꯝꯕ ꯑꯣꯏꯗꯤꯀꯣ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯋꯥꯛꯀꯤꯡꯁꯦ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯅꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯋꯥꯛꯀꯤꯡꯁꯦ ꯑꯝꯇꯪ ꯆꯦꯟꯃꯤꯟꯅꯔꯗꯤ ꯋꯥꯈꯜꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯍꯧꯔꯒ ꯃꯦꯃꯣꯔꯤ ꯐꯖꯕ ꯑꯃ ꯊꯝꯃꯒ ꯐꯣꯇꯣ ꯐꯖꯕ ꯑꯃ ꯀꯥꯞꯄꯒ ꯆꯥꯎꯅꯒ ꯊꯦꯠꯂꯒ ꯑꯩꯗꯤ ꯑꯁꯦꯡꯕ ꯊꯝꯅꯤ ꯑꯗꯨꯃꯥꯏꯅ ꯀꯥꯞꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯑꯩ ꯐꯣꯇꯣ ꯑꯆꯧꯕ ꯑꯃ ꯐ꯭ꯔꯦꯝ ꯆꯠꯂꯒ ꯑꯗꯨꯃꯥꯏꯅ ꯊꯝꯒꯦꯅ ꯈꯜꯂꯤ ꯃꯇꯥ ꯏꯆꯥꯅꯨ ꯅꯠꯇꯦ ꯍꯥꯏ ꯅꯪ ꯊꯦꯡꯅꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯦꯡꯅꯁꯤ ꯊꯣꯏꯕꯤꯗꯣ ꯑꯁꯦꯡꯕꯒꯤ ꯁꯥꯎꯔ ꯊꯣꯛꯈꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯋꯥꯈꯜ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯈꯔ ꯂꯩꯌꯦꯅ ꯍꯥꯏꯒꯨꯝ ꯇꯧꯋꯦ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯍꯥꯏꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯋꯥꯈꯜ ꯃꯥꯅ ꯇꯁꯦꯡꯅꯅ ꯑꯩ ꯊꯕꯛ ꯑꯃ ꯍꯧꯖꯤꯛ ꯆꯤꯜꯂꯦ ꯑꯗꯨ ꯇꯧꯔꯒꯦ ꯍꯥꯏꯕ ꯑꯣꯏꯔꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯁꯨꯝ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯁꯦ ꯍꯥꯏꯕꯒꯤꯅꯦꯕ ꯑꯗꯨ ꯑꯁꯦꯡꯕꯒꯤ ꯁꯥꯎꯔꯤꯔꯕ ꯃꯥꯒꯤꯗꯣ ꯍꯥꯏꯗꯤ ꯄꯤꯌꯥꯔꯤ ꯏꯕꯥꯅꯤ ꯍꯥꯏꯅꯕꯗꯨꯒꯤ ꯏꯕꯥꯅꯤ ꯉꯥꯡꯅꯕꯗꯨꯒꯤ ꯁꯥꯎꯔꯤꯔꯕ ꯃꯥꯏꯁꯦ ꯑꯁꯦꯡꯕꯒꯤ I will be there for you. ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕ ꯊꯃꯣꯏꯅꯤ ꯀꯣꯟꯁꯤꯜꯂꯒꯦ ꯅꯪꯕꯨ ꯏꯊꯥ ꯅꯨꯡꯁꯤꯗ. Bro, you know what you are doing. ꯈꯪꯗꯦ ꯑꯩ ꯀꯩꯅꯣ ꯑꯩ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯈ꯭ꯔꯕꯅꯣ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯍꯥꯏꯈ꯭ꯔꯕꯅꯣ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯊꯣꯏꯕꯤꯒ ꯍꯣꯁ ꯚꯥꯏꯒ ꯅꯨꯡꯁꯤꯅꯔꯤꯕꯁꯤꯡ ꯑꯗꯨꯝꯕ ꯊꯣꯏꯗꯣꯛꯅ ꯂꯩꯖꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯊꯣꯏꯕꯤꯒ ꯈꯨꯃꯟ ꯇꯣꯟꯁꯦ ꯃꯥꯒ ꯑꯩꯒꯤ ꯂꯥꯏꯐꯇ ꯃꯕꯥꯅꯤꯁꯦ ꯂꯥꯛꯄꯤꯕꯅꯦꯕ ꯃꯕꯥꯅꯤꯁꯦ ꯑꯍꯥꯟꯕ ꯑꯩꯒꯤ ꯂꯥꯏꯐꯇ ꯃꯕꯥꯅꯤꯁꯦ ꯆꯪꯕꯤꯔꯛꯑꯦ ꯆꯪꯕꯤꯔꯀꯥꯟꯗ ꯃꯕꯥꯅꯤꯅ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯊꯣꯏꯕꯤꯒ ꯈꯨꯃꯟꯒ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯑꯩꯉꯣꯟꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯦ ꯑꯗꯣ ꯀꯩꯒꯤꯅꯣꯗꯣ ꯑꯗꯣ ꯑꯩ ꯇꯁꯦꯡꯅꯅ ꯃꯥꯅ ꯁꯤꯒꯤ ꯍꯥꯏꯗꯤ ꯁꯨꯝ ꯐꯥꯒꯤ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯔꯤ ꯏꯕꯥꯅꯤ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯀꯩꯀꯩ ꯍꯥꯏꯅꯕꯁꯤꯗ ꯑꯩ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯥꯅ ꯁꯤꯒꯤꯗ ꯁꯥꯎꯔꯝꯃꯣꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯗꯨꯝ ꯈꯪꯕ ꯄꯣꯠꯅꯤꯅ ꯃꯥ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯃꯣꯏ ꯁꯥꯟꯅꯩꯁꯤꯅ ꯀꯩꯅꯣ ꯁꯤ ꯈꯪꯕ ꯄꯣꯠꯅꯤꯗꯅ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯃꯥꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯖꯣꯟ ꯏꯅꯥꯎꯄꯥ ꯁꯤꯗ
ꯈꯪꯕꯅꯤ ꯃꯁꯛ ꯐꯖꯕꯅꯤꯅ ꯈꯣꯡꯖꯣꯝꯗ ꯆꯠꯂꯒ ꯂꯩꯁꯥꯕꯤ ꯑꯩꯒ ꯆꯍꯤ ꯃꯥꯟꯅꯕ ꯊꯤꯔꯨꯈꯤꯒꯦ ꯏꯆꯦ ꯂꯥꯛꯍꯣꯏ ꯂꯥꯛꯍꯣꯏ ꯌꯥꯝ ꯂꯩ ꯌꯥꯝ ꯂꯥꯏ ꯁꯤꯒꯤ ꯒꯦꯁ ꯍꯥꯎꯁꯀ ꯂꯩꯕ ꯁꯤꯒꯤ ꯑꯁ ꯆꯥꯎꯈ꯭ꯔꯕ ꯃꯐꯝꯅꯤꯀꯣ ꯁꯤꯒꯤ ꯔꯥꯎꯟꯅꯤ ꯆꯦꯟꯈꯠꯂꯛꯏꯁꯦ ꯍꯥꯟꯅ ꯑꯗꯨꯝ ꯆꯦꯜꯂꯝꯃꯤꯅꯤ ꯂꯩ ꯁꯤꯗꯁꯨ ꯃꯌꯥꯝ ꯁꯥꯔꯤꯁꯦ ꯍꯧꯖꯤꯛ ꯍꯪꯒꯄꯥꯟ ꯃꯆꯥ ꯃꯆꯥ ꯎꯔꯤꯁꯦ ꯏꯅꯥꯎꯄꯥ ꯑꯗꯨꯝ ꯐꯔꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯏꯅꯥꯎꯄꯥ ꯑꯗꯨꯝ ꯐꯔꯅꯤ ꯂꯥꯏꯐꯀꯤ ꯅꯨꯄꯤꯗ ꯍꯟꯅꯕꯤ ꯉꯥꯛꯇꯅꯤ ꯑꯩꯉꯣꯟꯗꯒꯤ ꯆꯤꯡꯅ ꯍꯦꯛ ꯍꯥꯏꯖꯤꯟꯕꯨ ꯍꯅꯨꯔꯦ ꯍꯅꯨꯕꯤ ꯉꯥꯛꯇꯅꯦ ꯍꯥꯏꯁꯤꯅꯤ ꯑꯝꯇ ꯊꯤꯕꯤꯔꯝꯃꯨ ꯂꯥꯛꯀꯦ ꯑꯩ ꯆꯍꯤ 14 ꯁꯨꯕꯤ ꯑꯝꯇ ꯊꯤꯕꯤꯔꯝꯃꯨ ꯍꯪꯒꯦ ꯏꯕꯦꯝꯃ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯏꯕꯦꯝꯃ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯑꯗꯨꯕꯨ ꯕ꯭ꯔꯣ ꯈꯪꯗꯦ ꯁꯤꯡꯒꯜꯗꯤ ꯄꯥꯛ ꯂꯥꯛꯑꯝꯗꯧꯕ ꯃꯥꯟꯗꯦ ꯍꯣꯁ ꯂꯥꯏꯐ ꯊꯥꯕꯗ ꯑꯩꯅ ꯊꯦꯡꯅꯕ ꯈꯔ ꯂꯩ ꯍꯣꯁꯀ ꯂꯥꯏꯐꯀꯤ ꯃꯤꯡꯒ ꯅꯨꯡꯁꯤꯅꯕꯗꯩ ꯂꯥꯏꯐꯀꯤ ꯃꯤꯒ ꯅꯨꯡꯁꯤꯅꯕꯗꯩ ꯅꯨꯄꯤ ꯑꯇꯣꯞꯄ ꯂꯥꯏꯐꯇ ꯂꯥꯛꯑꯒ ꯍꯦꯛꯇ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯅꯩ ꯑꯗꯨ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯕꯗ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯍꯣꯁ ꯂꯥꯏꯐ ꯊꯥꯕꯗ ꯑꯩꯅ ꯊꯦꯡꯅꯕ ꯈꯔ ꯂꯩ ꯍꯣꯁꯀ ꯂꯥꯏꯐꯀꯤ ꯃꯤꯒ ꯅꯨꯡꯁꯤꯅꯕꯗꯩ ꯅꯨꯄꯤ ꯑꯇꯣꯞꯄ ꯂꯥꯏꯐ ꯂꯥꯛꯑꯒ ꯍꯦꯛꯇ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯅꯩ ꯃꯗꯨ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯕꯗ ꯍꯣꯏ ꯃꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯈꯟꯖꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯨꯝꯕ ꯀꯩꯁꯨ ꯅꯨꯡꯉꯥꯏꯅꯗꯕ ꯑꯇꯩ ꯍꯥꯏꯗꯤ ꯋꯥꯈꯜ ꯑꯔꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯂꯩꯇꯦ ꯕ꯭ꯔꯣ 20 ꯃꯌꯥꯝ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯃꯅꯨꯡꯒꯤ ꯃꯥꯒꯤ ꯄꯨꯈ꯭ꯔꯤ ꯃꯌꯥ ꯆꯝꯅ ꯍꯥꯏꯕꯅꯤ ꯁꯥꯎꯒꯅꯨ ꯍꯣꯏ ꯑꯩ ꯁꯥꯎꯖꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯅꯥꯎꯄꯥ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯑꯣꯏꯔꯣꯏꯗꯕ ꯋꯥꯏꯐ ꯃꯥꯏꯟ ꯂꯩꯇ꯭ꯔꯕꯅꯤ ꯉꯥꯏꯕ ꯑꯉꯥꯡ ꯅꯪ ꯈꯔ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯁꯨ ꯌꯥꯗꯦ ꯆꯝꯅ ꯍꯥꯏꯕꯅꯤ ꯁꯥꯎꯅꯨꯀꯣ ꯍꯣꯁ ꯁꯥꯎꯗꯗꯤ ꯃꯌꯥꯝꯅ ꯐꯅꯤꯡꯕꯒꯤ ꯍꯥꯏꯕꯤꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯈꯣꯡꯖꯣꯝꯗꯗꯤ ꯅꯨꯡꯊꯤꯜ ꯆꯠꯂꯨꯅꯨ ꯃꯤꯠ ꯁꯣꯛꯄꯅꯤ ꯑꯁ ꯁ꯭ꯀꯨꯜ ꯕꯤ ꯑꯦꯐ ꯆꯥꯔꯕꯣ ꯆꯨꯝꯃꯤ ꯃꯌꯥꯝꯁꯤꯅ ꯁꯤꯁꯦ ꯑꯁꯦꯡꯕꯒꯤ ꯀꯩꯅꯣ ꯅꯠꯇꯦꯀꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯣꯝꯒꯤ ꯃꯤ ꯃꯌꯥꯝ ꯆꯠꯐꯝ ꯂꯝꯕꯤ ꯅꯠꯇꯦ ꯁꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯒꯤ ꯁꯥꯖꯦꯜ ꯇꯧꯕ ꯃꯐꯝꯗꯣ ꯑꯗꯨ ꯇꯥꯔꯛꯄ ꯌꯥꯕ ꯐꯥꯎꯔꯛꯄ ꯌꯥꯕ ꯂꯝꯕꯤ ꯑꯣꯏꯌꯦꯕ ꯁꯤꯁꯤꯅ ꯈꯔ ꯁꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒꯤꯅꯤ ꯑꯩꯅ ꯁꯤꯗ ꯂꯥꯛꯆꯔꯤꯁꯤꯅ ꯁꯝꯃꯦ ꯆꯦꯜꯂꯛꯏꯕꯅꯤ ꯅꯝꯕꯨ ꯐꯨꯜꯁꯦ ꯎꯐꯨꯟ ꯃꯔꯛꯁꯤꯗ ꯃꯇꯥ ꯄꯤꯌꯥꯔꯤ ꯆꯠꯈ꯭ꯔꯕꯣ ꯆꯨꯝꯕꯅꯤ ꯄꯣꯛꯀꯗꯧꯕ ꯂꯩꯔꯗꯤ ꯍꯧꯔꯣ
ꯄꯤꯌꯥꯔꯤ ꯂꯩꯔꯤ ꯌꯥꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯁꯤ ꯃꯤ ꯑꯍꯨꯝꯃꯨꯛꯇ ꯉꯥꯏꯔꯦ ꯄꯤꯌꯥꯔꯤ ꯅꯥꯕ ꯐꯠꯇ꯭ꯔꯤꯕꯣ ꯀꯩ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤ ꯄꯤꯌꯥꯔꯤꯁꯦ ꯑꯣꯇꯤ ꯇꯧꯏꯌꯦ ꯑꯗꯣ ꯑꯅꯥꯕ ꯊꯨꯅ ꯐꯔꯕ ꯑꯣꯏꯔꯁꯅꯨ ꯍꯛꯆꯥꯡ ꯀꯟꯗꯅ ꯅꯥꯗ ꯌꯦꯛꯇꯅ ꯃꯥꯁꯨ ꯑꯩ ꯅꯣꯏ ꯀꯥꯏ ꯄꯥꯔꯇꯤ ꯅꯣꯏ ꯀꯥꯏ ꯌꯧꯔꯨꯒꯦ ꯍꯥꯏꯅꯣ ꯑꯣ ꯀꯥꯎꯔꯣ ꯀꯥꯎꯔꯣ ꯐꯨꯅꯕ ꯆꯦꯛꯀꯣꯟꯗꯤ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯔꯦ ꯑꯩꯈꯣꯏ ꯁꯣꯝꯒꯤꯁꯦ ꯊꯨꯅ ꯀꯜꯂꯛꯄ ꯑꯣꯏꯔꯁꯅꯨ ꯄꯤꯌꯥꯔꯤ ꯍꯛꯆꯥꯡ ꯊꯨꯅ ꯀꯜꯂꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯁꯤꯗ ꯂꯥꯛꯄꯤꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯅꯥꯕ ꯑꯃꯐꯥꯎ ꯌꯥꯗꯦ ꯂꯣꯏꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ ꯍꯣꯁ ꯑꯣꯟꯂꯤ ꯍꯣꯁ ꯃꯇꯥꯏꯒꯤ ꯌꯨꯝ ꯑꯗꯩ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯈꯣꯏ ꯈꯛꯇꯅꯤꯀꯣ ꯋꯥꯔꯤ ꯁꯥꯏꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕ ꯎꯐꯨꯟ ꯃꯔꯛꯁꯤꯗ ꯒꯥꯔꯤ ꯑꯃꯨꯛ ꯊꯧꯖꯤꯜꯂꯛꯄꯁꯤꯗꯤ ꯁꯅꯥꯇꯣꯝꯕ ꯁꯅꯥꯇꯣꯝꯕꯤ ꯁꯣꯔꯤ ꯁꯅꯥꯇꯣꯝꯕꯤ ꯁꯒꯣꯜꯁꯦꯝ ꯃꯥꯗꯔ ꯍꯣꯏ ꯇꯣꯝꯕꯤ ꯁꯣꯝ ꯂꯥꯏꯞꯇ ꯂꯥꯛꯄꯤꯕ ꯁꯣꯝꯕꯨ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯂꯥꯏꯞꯇ ꯂꯥꯛꯄꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ I'm sorry, I'm not a good person. ꯀꯩꯒꯤꯅꯣ ꯒꯨꯗ ꯄꯔꯁꯟ ꯑꯣꯏꯗ꯭ꯔꯤꯁꯦ ꯑꯣꯏꯔꯝꯒꯅꯤꯗ ꯊꯣꯏꯕꯤ ꯂꯥꯛꯑꯦ ꯊꯣꯏꯕꯤ ꯂꯥꯛꯑꯦ ꯊꯣꯏꯕꯤꯁꯦ ꯍꯦꯛꯇ ꯊꯣꯏꯕꯤ ꯍꯦꯛ ꯂꯥꯛꯄꯒ ꯇꯣꯟꯁꯨ ꯂꯥꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯄꯨꯟ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯁꯦ ꯃꯥꯏ ꯃꯥꯗꯔꯁ ꯗꯦ ꯂꯥꯛꯇ꯭ꯔꯁꯨ ꯂꯥꯛꯄꯤꯕ ꯊꯥꯒꯠꯆꯩ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯩ ꯑꯩ ꯉꯁꯤꯁꯦ ꯃꯌꯥꯝ ꯀꯣꯟꯅ ꯂꯥꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩ ꯉꯁꯤꯁꯦ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯃꯅꯨꯡꯒꯤꯗ ꯅꯨꯃꯤꯠꯂꯩ ꯁꯥꯠꯄꯗꯣ ꯑꯗꯨꯗꯣ ꯏꯁꯄꯤꯁꯦꯜꯂꯤ ꯑꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝꯗꯣ ꯎꯠꯆꯅꯤꯡꯕꯗꯣ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯑꯗꯨꯝ ꯃꯌꯥꯝ ꯈꯪꯕꯤꯗꯦ ꯍꯥꯏꯕ ꯅꯠꯇꯕ ꯂꯥꯛꯄꯤꯔꯝꯃꯅꯤ ꯑꯗꯨꯕꯨ ꯑꯌꯨꯛꯇ ꯐꯖꯕ ꯁꯤꯅꯔꯤ ꯎꯔꯒ ꯃꯤꯠꯇ ꯎꯕꯁꯤ ꯅꯨꯡꯉꯥꯏꯗꯅ ꯑꯗꯨꯗꯨꯒꯤꯗꯃꯛꯇ ꯑꯩ ꯃꯐꯝꯗ ꯎꯠꯆꯔꯛꯄꯅꯤ ꯍꯧꯖꯤꯛꯁꯤꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯂꯥꯛꯆꯔꯤꯕꯅꯤ ꯃꯁꯤꯒꯤ ꯂꯝꯕꯤꯁꯦ ꯃꯌꯥꯝꯅ ꯌꯥꯝ ꯆꯠꯅꯕ ꯂꯝꯕꯤ ꯅꯠꯇꯦ ꯄꯣꯠ ꯆꯩ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛ ꯀꯩꯀꯩ ꯍꯣꯟꯕ ꯒꯥꯔꯤ ꯑꯗꯨꯒꯨꯝꯕ ꯒꯥꯔꯤ ꯆꯠꯄ ꯂꯝꯕꯤꯅꯤ ꯁꯤꯅ ꯑꯩꯅ ꯈꯔ ꯁꯝꯃꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯋꯥꯀꯤꯡ ꯆꯦꯟꯖꯕ ꯂꯝꯕꯤ ꯃꯄꯥꯗꯨ ꯑꯣꯏ ꯍꯥꯏꯗꯅ ꯑꯩꯅ ꯁꯤꯗ ꯂꯥꯛꯆꯕꯅꯤ ꯑꯁꯦꯡꯕꯒꯤꯗꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯆꯠꯄ ꯌꯥꯏ ꯑꯩꯅ ꯁꯣꯝꯗ ꯂꯥꯛꯆꯕꯅꯤ ꯄꯤꯌꯥꯔꯤ ꯅꯪ ꯂꯥꯛꯑꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯀꯩꯅꯣ ꯃꯤ ꯅꯣꯏꯅ ꯀꯩꯒꯤꯅꯣꯕ ꯅꯣꯏꯅ ꯍꯦꯛꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯅꯨꯡꯉꯥꯏ ꯁꯥꯟꯁꯦ ꯍꯥꯏꯔꯒ ꯅꯣꯏ ꯈꯨꯗꯝꯕꯣꯕ ꯑꯩꯒꯤ ꯂꯥꯏꯐꯁꯦ
ꯑꯩ ꯉꯁꯤ ꯅꯣꯡꯃꯁꯦ ꯑꯗꯨꯝ ꯊꯥꯗꯧ ꯅꯠꯇꯦꯕ ꯉꯥꯏꯍꯥꯛ ꯈꯛꯇꯅꯦꯕ ꯍꯣꯏ 1 hour 1 hour ꯈꯛꯇꯅꯦꯕ ꯑꯁꯤꯗꯩꯁꯤꯗ ꯅꯨꯡꯁꯤꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯖꯩ ꯍꯥꯏꯔꯒ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯐꯥꯒꯤꯕꯨꯗꯤ ꯐꯥꯒꯤꯅꯤꯀꯣ ꯑꯗꯨꯏꯁꯨ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯖꯦꯕ ꯕ꯭ꯔꯣ ꯑꯥꯏ ꯂꯚ ꯌꯨ ꯀꯝꯗꯧꯋꯤ ꯇꯣꯟ ꯁꯨꯝ ꯍꯥꯏꯒꯠꯂꯛꯏꯅꯦ ꯍꯦꯔꯥ ꯕ꯭ꯔꯣ ꯑꯥꯏ ꯂꯚ ꯌꯨ ꯌꯦꯔꯥ ꯕ꯭ꯔꯣ ꯑꯥꯏ ꯂꯚ ꯌꯨ ꯇꯨ ꯀꯔꯤ ꯁꯥꯏ ꯁꯅꯥꯇꯣꯝꯕꯤ ꯃꯌꯦꯛꯁꯦ ꯁꯦꯡꯗ꯭ꯔꯦ ꯚꯥꯏ ꯀꯦꯃꯦꯔꯥꯗꯣ ꯚꯥꯏ ꯋꯥꯔꯧꯕꯤꯔꯣꯏ ꯀꯦꯃꯦꯔꯥꯒꯤ ꯈꯔ ꯂꯩꯈꯤꯕ ꯃꯇꯝꯗꯗꯤ ꯁꯦꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁꯨꯝ ꯆꯍꯤꯁꯦ ꯀꯦꯃꯦꯔꯥꯁꯦ ꯈꯔ ꯃꯣꯕꯥꯏꯜꯁꯦ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯀ꯭ꯋꯥꯂꯤꯇꯤ ꯈꯔ ꯍꯟꯊꯔꯛꯑꯦ ꯑꯗꯨꯒ ꯏꯐꯨꯟꯁꯨ ꯈꯔ ꯊꯥꯡꯉꯤ ꯀꯩꯅꯣ ꯆꯠꯄ ꯃꯐꯝ ꯑꯣꯏꯕꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯠ ꯀꯥꯏꯅꯤꯡꯉꯥꯏꯒꯤ ꯂꯝꯕꯤ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯇꯧꯔꯤ ꯂꯝꯕꯤꯁꯦ ꯏꯐꯨꯟꯅꯁꯤ ꯑꯗꯨꯅ ꯎꯅꯥ ꯋꯥꯅꯥꯁꯤꯡꯁꯦ ꯑꯁꯦꯡꯕꯒꯤꯁꯨ ꯋꯥꯎꯔꯕꯅꯤ ꯍꯥꯏꯇꯥꯔꯦ ꯋꯥꯎꯕꯗ ꯃꯈꯨꯠꯁꯨ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯥꯏꯁ ꯑꯣꯟ the camera is ready to show me what I want. ꯉꯥꯛꯄꯤꯒꯅꯤ ꯀꯦꯃꯦꯔꯥꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯉꯁꯥꯏ ꯀꯩꯅꯣꯗ ꯎꯠꯆꯔꯝꯃꯕ ꯐꯖꯕ ꯃꯐꯝꯁꯤꯡꯗꯣ ꯑꯩ ꯑꯗꯨ ꯎꯠꯆꯅꯤꯡꯕꯒꯤꯅꯤ ꯑꯗꯨ ꯁꯤꯅ ꯑꯩꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯅ ꯁꯨꯝ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯁꯤꯒꯤ ꯃꯐꯝꯁꯤꯒꯤ ꯐꯖꯕꯗꯤ ꯀꯩꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯩꯕꯁꯦ ꯀꯩꯝꯇ ꯐꯖꯕ ꯃꯐꯝ ꯑꯣꯏꯗ꯭ꯔꯦ ꯄꯨꯂꯤꯁ ꯇ꯭ꯔꯦꯅꯤꯡ ꯇꯧꯐꯝꯗꯒꯤ ꯇꯧꯁꯤꯟꯅꯔꯤꯅꯦ ꯍꯣꯁ ꯃꯣꯏꯒꯤꯁꯦ ꯍꯥꯏꯖꯅꯩꯅꯤꯀꯣ ꯍꯥꯏꯗꯧ ꯃꯥꯜꯂꯦ ꯍꯣꯁ ꯆꯠꯂꯣꯏꯗ ꯊꯣꯏꯕꯤ ꯑꯣꯏꯅꯕꯅꯤ ꯑꯩ ꯂꯩꯁꯤꯗꯤ ꯏꯔꯣꯏꯁꯦꯝꯕ ꯖꯨ ꯒꯦꯠꯇ ꯇ꯭ꯔꯥꯐꯤꯛ ꯍꯣꯁ ꯑꯥꯏ ꯂꯚ ꯌꯨ ꯑꯁ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯥꯏꯔꯦꯅꯦ ꯑꯗꯣ ꯅꯤꯡꯁꯤꯡꯉꯦ ꯌꯥꯎꯖꯔꯣꯏ ꯉꯁꯤꯗꯤ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯨꯅꯤ ꯀꯩꯒꯤꯅꯣ ꯊꯣꯏꯕꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ ꯀꯩꯒꯤꯅꯣ ꯖꯦꯝꯁ ꯏꯃꯥꯏ ꯆꯠꯍꯧꯔꯒꯦ ꯀꯩꯒꯤꯅꯣ ꯖꯦꯝꯁ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤ ꯆꯠꯅꯕꯅ ꯍꯣꯠꯅꯔꯤꯁꯤꯅ ꯀꯩꯗꯧꯔꯦ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯦ ꯀꯅꯥꯝ ꯇꯧꯔꯤꯀꯣ ꯁ꯭ꯋꯥꯏꯁꯦ ꯀꯩꯅꯣꯝ ꯇꯧꯔꯤꯀꯣ ꯁ꯭ꯋꯥꯏꯁꯦ ꯁ꯭ꯋꯥꯏꯁꯦ ꯏꯔꯥꯡ ꯐꯠꯇꯦ I'm not here. Something by he wants to sleep home. It's not here. Sleep home. It's not here. What are you doing? You idiot. Skip. Yani masuk faziko. Yani masuk faziko. Lambido. Newly. Tuloy ba? Tayo da. Dahil medyo wangjingdagin eh. Santumbi, thank you. I'm so happy for you. Santumbi. Asenki. Tupido ng su. Luwin na kasi.
going to give you energy. Those is not the horse of the horse, but the horse of the horse is the horse of the horse. Horse. You like to play right? Yes. It's like, hello everyone. ꯃꯌꯥꯝꯅ ꯑꯩ ꯍꯣꯁ ꯀꯧꯕꯤꯕꯁꯦ ꯁꯨꯝ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯤꯡ ꯁꯨꯝ ꯀꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯁꯨ ꯑꯩ ꯃꯤꯡ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ. ꯑꯩꯒꯤ ꯃꯤꯡ ꯁꯟꯇꯣꯁ ꯀꯧꯏ. ꯑꯩꯒꯤ ꯃꯤꯡ ꯁꯟꯇꯣꯁ ꯀꯧꯏ. ꯃꯌꯥꯝꯒꯤꯁꯨ ꯑꯗꯨꯝ ꯃꯤꯡ ꯊꯥꯕꯅꯤꯅ ꯑꯩꯅꯁꯨ ꯃꯌꯥꯝꯒꯤ ꯃꯤꯡ ꯈꯪꯖꯔꯦ. ꯑꯩꯒꯤꯁꯨ ꯃꯌꯥꯝꯗ ꯈꯪꯍꯟꯖꯕꯅꯤ. ꯑꯩꯒꯤꯅ ꯁꯟꯇꯣꯁ. ꯑꯗꯨꯝ ꯃꯌꯥꯝꯅ ꯃꯤꯡ ꯑꯣꯏꯅ ꯑꯗꯨꯝ ꯀꯧꯕꯤꯔꯁꯨ ꯌꯥꯔꯦ. ꯍꯣꯁ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯁꯨ ꯌꯥꯔꯦ. ꯋꯥꯠꯑꯦꯕ ꯃꯌꯥꯝꯅ ꯍꯦꯛ ꯄꯥꯝꯕꯤꯕꯗꯣ ꯍꯥꯏꯇꯥꯔꯦ. You are Santosh? Yeah, I'm Santosh. ꯐꯥꯒꯤ ꯇꯧꯅꯔꯒ ꯅꯣꯛꯄ ꯐꯥꯒꯤ ꯇꯧꯕꯅꯦ. ꯑꯗꯨꯅꯦ ꯑꯩꯗꯤ ꯅꯣꯛꯅꯤꯡꯉꯤꯀꯣ. ꯅꯣꯛꯅꯤꯡꯉꯤꯀꯣ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯅꯣꯛꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯁꯤ. ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯃꯤꯀꯨꯞ ꯈꯔ ꯊꯦꯡꯅꯕꯁꯤꯗ ꯍꯥꯏꯇꯥꯔꯦ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯒꯗꯕꯅꯤ. ꯁꯟꯇꯣꯁꯁꯦ ꯃꯤ ꯌꯥꯝ ꯐꯔꯝꯗꯧ ꯃꯥꯜꯂꯦ. ꯁꯅꯥꯇꯣꯝꯕꯤ ꯈꯪꯗꯦ. ꯐꯕ ꯐꯠꯇꯕ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯏꯁꯥꯅ ꯏꯁꯥ ꯊꯥꯒꯠꯄ ꯇꯥꯗꯣꯏꯔꯥ ꯈꯪꯗꯦ. ꯐꯠꯇꯦꯗ. ꯐꯠꯇꯦ ꯍꯥꯏꯔꯒꯦ. ꯀꯣꯟꯅ ꯃꯌꯥꯝꯒ ꯁꯨꯝ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯀꯥꯟꯗ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗꯣ ꯑꯗꯨꯝ ꯈꯪꯖꯔꯅꯤ ꯍꯥꯏꯇꯥꯔꯦ. ꯑꯩꯅ ꯇꯥꯛꯎꯗ꯭ꯔꯁꯨ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯩꯅ ꯃꯌꯥꯝ ꯇꯥꯛꯊꯣꯛꯎꯔꯒ ꯍꯥꯏꯗꯤ ꯃꯤ ꯑꯃꯇꯅ ꯑꯩ ꯐꯠꯇꯦꯁꯦ ꯍꯥꯏꯗꯦꯕ. ꯐꯩ ꯍꯥꯏꯔꯝꯃꯒ ꯐꯠꯇꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯤ. ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯂꯥꯛꯄꯤꯔꯤꯕ ꯑꯩꯗꯤ ꯐꯦꯃꯤꯂꯤ ꯑꯃꯅꯦꯅ ꯈꯟꯖꯩꯀꯣ. ꯐꯦꯃꯤꯂꯤ ꯑꯃꯅꯦꯅ ꯈꯟꯖꯩ. ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯁꯛꯈꯪꯃꯤꯟꯅꯔꯒ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯍꯥꯏꯇꯥꯔꯦ. ꯑꯁ ꯐꯩꯅꯦ ꯐꯠꯇꯦꯅꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯗꯤꯁꯥꯏꯠ ꯇꯧꯕꯤꯌꯨ ꯍꯥꯏꯇꯥꯔꯦ. ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯝ ꯍꯣꯏ ꯑꯩ ꯁꯟꯇꯣꯁꯅꯤ. ꯑꯩ ꯃꯌꯥꯝꯒ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯕ ꯄꯥꯝꯖꯕ. ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯔꯥꯎꯅ ꯅꯥꯗ ꯌꯦꯛꯇꯅ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯕ ꯄꯥꯝꯖꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ ꯍꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯇꯦꯟꯇꯛꯄ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯑꯃꯇꯪ ꯁꯨꯃꯥꯏꯅ ꯄꯤꯖꯒꯦ. ꯄ꯭ꯔꯦꯃꯤ ꯀꯣꯜ ꯃꯤ ꯃꯇꯥ ꯅꯣꯏ ꯑꯩꯒꯤ ꯀꯣꯜꯗꯣ ꯑꯩꯒꯤ sets are the ones who grab ꯅꯨꯄꯤ ꯂꯥꯛꯑꯣ ꯅꯪꯀꯩꯅꯣꯝ ꯍꯥꯏꯔꯤ. Forget the other one on the map. ꯃꯌꯥꯝ that and see right. Sanatobi Santos how mꯌꯥꯝ ꯇꯥꯔꯤꯕꯣ ꯒꯤ ꯀꯣꯜ ꯅꯠꯇꯦꯗ ꯑꯇꯣꯞꯄꯅꯤꯗ ꯇꯥꯔꯤꯕꯒꯤ ꯀꯣꯜ ꯅꯠꯇꯦꯗ. ꯀꯔꯝꯕꯅ ꯀꯣꯜꯒꯤꯁꯦ ꯀꯔꯝꯕꯅꯣ ꯃꯌꯥꯝꯅ ꯋꯥꯔꯤ ꯁꯥꯕꯤꯁꯦ ꯀꯣꯜꯒꯤꯁꯦ ꯀꯔꯝꯕꯅꯣ? ꯍꯣꯁ ꯕꯥꯏ ꯕꯥꯏ. ꯑꯃꯨꯛ ꯂꯥꯛꯀꯦ. ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯤꯌꯥ ꯂꯥꯛꯄꯤꯔꯝꯕ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ. ꯍꯣꯏ ꯑꯗꯣꯝꯒꯤ ꯊꯕꯛ ꯀꯩꯀꯩ ꯏꯪꯈꯥꯡ ꯇꯧꯕꯤꯒꯗꯕ ꯂꯩꯔꯕꯗꯤ ꯇꯧꯕꯤꯔꯣ. ꯊꯥꯒꯠꯆꯔꯤ. ꯍꯌꯦꯡ ꯂꯥꯛꯄꯤꯌꯨ ꯁꯣꯏꯗꯅ. ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯖꯔꯝꯒꯦ. ꯊꯥꯡꯃꯩꯕꯟ is not a member of this group. Herman is not a member of this group. ꯑꯩꯈꯣꯏ ꯑꯦꯗ꯭ꯔꯦꯁꯁꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯊꯥꯡꯃꯩꯕꯟꯗꯒꯤ ꯑꯣꯏꯔꯣ ꯃꯐꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤꯁꯨ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯔꯝꯕ ꯌꯥꯏ. ꯑꯩ ꯆꯞ ꯆꯥꯅ ꯑꯦꯗ꯭ꯔꯦꯁꯁꯤꯡꯅꯆꯤꯡꯕꯗꯤ ꯈꯪꯖꯗ꯭ꯔꯦ. All friend bye bye.
ꯊꯦꯡꯛ ꯌꯨ ꯄꯤꯌꯥꯔꯤ ꯂꯥꯛꯄꯤꯔꯝꯕ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯕꯨ ꯑꯃꯨꯛ ꯂꯥꯛꯀꯦ ꯁꯟꯇꯣꯁ ꯉꯥꯏꯈꯣ ꯍꯣꯏ ꯉꯥꯏꯖꯔꯝꯒꯦ ꯆꯤꯡ ꯀꯥꯔꯛꯑꯣ ꯃꯌꯥꯝ ꯀꯥꯟꯅꯩꯅꯦ ꯍꯣꯏ ꯀꯔꯝꯕꯒꯤ ꯆꯤꯡꯅꯣ ꯑꯗꯨꯗꯣ ꯑꯝꯇꯪꯒ ꯍꯥꯏꯕꯤꯔꯝꯃꯣ ꯌꯥꯔꯦ ꯀꯩꯁꯨ ꯇꯧꯗꯦ ꯂꯩꯀꯣꯍꯦ ꯍꯥꯏ ꯊꯣꯏꯕꯤꯅ ꯄꯤꯌꯥꯔꯤ ꯂꯩꯀꯣꯍꯦ ꯍꯥꯏꯁꯤꯅꯤ ꯊꯣꯏꯕꯤꯅ ꯐꯥꯗꯧꯔꯤ ꯄꯤꯌꯥꯔꯤꯁꯦ ꯂꯩꯀꯣꯍꯦꯅ ꯆꯠꯄ ꯌꯥꯔꯣꯏꯗꯧꯔꯤ ꯊꯣꯏꯕꯤ ꯀꯩꯅꯣ ꯄꯤꯌꯥꯔꯤ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯌꯣꯔ ꯇꯧꯔꯒꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯌꯣꯔ ꯇꯧꯔꯒꯦ ꯊꯥꯒꯠꯆꯔꯤ ꯁꯅꯥꯇꯣꯝꯕꯤ ꯂꯥꯛꯄꯤꯕ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯕꯨ ꯑꯩ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯃꯌꯥꯝꯗ ꯍꯛꯆꯥꯡ ꯐꯅ ꯂꯩꯃꯤꯟꯅꯁꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯑꯩꯈꯣই ꯄꯨꯟꯅ ꯁꯦꯝꯒꯠꯃꯤꯟꯅꯁꯤ ꯅꯨꯡꯁꯤꯅꯅ ꯐꯖꯕ ꯋꯥꯍꯩ ꯑꯗꯒꯤ ꯉꯥꯏꯍꯥꯛꯇꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯑꯌꯨꯛꯇ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯕꯁꯤꯒꯤ ꯄꯥꯎꯖꯦꯜꯁꯦ ꯄꯤꯖꯕ ꯂꯥꯏꯞ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯂꯥꯛꯄꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯊꯥꯡꯃꯩꯕꯟ ꯆꯩꯔꯥꯎ ꯆꯤꯡ ꯍꯣꯏ ꯊꯥꯡꯃꯩꯕꯟ ꯆꯩꯔꯥꯎ ꯆꯤꯡꯁꯤ ꯌꯥꯝ ꯀꯥꯟꯅꯩ ꯆꯠꯅꯩ ꯑꯩ ꯑꯗꯣ ꯆꯠꯇ꯭ꯔꯤ ꯑꯩ ꯆꯠꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯖꯩ ꯑꯗꯨꯝ ꯆꯠꯀꯦꯅꯁꯨ ꯈꯟꯖꯩ ꯆꯠꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯀꯔꯝ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯏꯚ ꯊꯥꯒꯦ ꯕꯥꯏ ꯑꯩꯒꯤꯁꯦ ꯑꯌꯨꯛꯇꯤ ꯀꯝꯄꯜꯁꯔꯤ ꯑꯌꯨꯛ ꯄꯨꯡ 8ꯇꯒꯤꯅ ꯑꯌꯨꯛꯀꯤ ꯄꯨꯡ 8ꯇꯒꯤꯅ 8:30ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗꯗꯤ ꯑꯩ ꯀꯝꯄꯜꯁꯔꯤ ꯂꯥꯏꯚ ꯊꯥꯔꯛꯑꯅꯤ ꯑꯗꯒꯤ 8:30ꯗꯒꯤ ꯈꯤꯇꯪ ꯃꯤꯅꯤꯠ 5 ꯑꯃ ꯀꯔꯤ ꯑꯃ 10 ꯑꯃ ꯆꯣꯟꯊꯔꯒꯁꯨ ꯑꯩ ꯁꯤꯐꯥꯎꯀꯤ 8:30ꯐꯥꯎꯀꯤꯁꯤꯗꯗꯤ ꯑꯩ ꯁꯣꯏꯗꯅ ꯂꯥꯏꯚ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯊꯥꯖꯩ ꯑꯩ ꯉꯁꯤꯇꯕꯨ ꯀꯩꯅꯣ ꯇꯧꯕꯒꯤꯅꯤ ꯈꯣꯡꯖꯣꯝꯒꯤꯁꯦ ꯑꯁꯤꯒꯤ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁꯀꯤꯁꯦ ꯁꯤꯒꯤ ꯃꯅꯨꯡꯒꯤꯁꯦ ꯑꯩ ꯀꯩꯀꯩꯁꯦ ꯎꯠꯆꯅꯤꯡꯕꯒꯤ ꯑꯩ ꯉꯁꯤ ꯈꯔꯗꯤ ꯉꯜꯂꯦꯕ ꯑꯗꯨꯕꯨ ꯑꯇꯩ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯑꯩ ꯌꯥꯎꯁꯪ ꯃꯅꯨꯡꯁꯨ ꯑꯩ ꯑꯗꯨꯝ ꯆꯦꯜꯂꯛꯀꯅꯤ ꯌꯥꯎꯁꯪ ꯃꯅꯨꯡ ꯑꯣꯏꯔꯁꯨ ꯑꯩ ꯑꯌꯨꯛꯇ ꯑꯗꯨꯝ ꯁꯤꯗꯩꯁꯤꯗ ꯆꯦꯟꯒꯅꯤ ꯌꯥꯎꯁꯪ ꯃꯅꯨꯡꯗꯤ ꯑꯩ ꯃꯌꯥꯝꯗ ꯑꯁꯤꯃꯇꯪ ꯍꯥꯏꯖꯔꯝꯃꯒꯦ ꯌꯥꯎꯁꯪ ꯃꯅꯨꯡꯗꯤ ꯈꯤꯇꯪ ꯉꯟꯅ ꯆꯦꯟꯒꯦꯅ ꯈꯟꯖꯩ ꯃꯔꯝꯗꯤ ꯑꯩ ꯑꯉꯥꯡꯗꯣ ꯁꯨꯇꯤ ꯊꯥꯒꯦꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯁꯨꯇꯤ ꯄꯤꯒꯦꯅ ꯌꯥꯎꯁꯪꯒꯤ ꯑꯗꯨꯒꯨꯝꯕꯗꯤ ꯑꯩ ꯑꯌꯨꯛꯇ ꯑꯗꯨꯝ ꯆꯦꯟꯖꯔꯛꯀꯦ ꯌꯥꯎꯁꯪ ꯃꯅꯨꯡꯗꯤ ꯈꯔ ꯉꯟꯅ ꯑꯗꯨꯝ ꯑꯩ ꯆꯦꯟꯖꯔꯛꯀꯦ ꯑꯩ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯏ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯁꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯁꯥꯟꯅꯁꯤ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯁꯤꯟꯐꯝ ꯃꯥꯟꯅꯔꯛꯄ ꯑꯣꯏꯗ꯭ꯔꯒꯁꯨ ꯂꯥꯏꯐꯁꯤꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯈꯨꯠꯊꯥꯡꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯐ꯭ꯔꯦꯟ ꯑꯃ ꯁꯨꯝ ꯑꯣꯏꯃꯤꯟꯅꯔꯒ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯃꯤꯟꯅꯁꯦꯅ ꯅꯣꯂꯦꯖꯅꯆꯤꯡꯕꯁꯤꯡꯁꯨ ꯃꯌꯥꯝꯅ ꯈꯪꯕꯤꯕ ꯁꯤꯌꯥꯔ ꯇꯧꯅꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯕꯒꯤ ꯄꯥꯎꯖꯦꯜꯗꯨ ꯄꯤꯖꯕꯅꯤ ꯑꯩ ꯅꯨꯡꯇꯤꯒꯤ ꯂꯝꯖꯦꯟ ꯆꯦꯟꯖꯔꯛꯏ ꯁꯥꯖꯦꯜ ꯇꯧꯏ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯔꯒ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅꯅ ꯑꯗꯨꯝ ꯄꯥꯎꯖꯦꯜ ꯄꯤꯖꯕ ꯈꯛꯇꯅꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯐꯝꯃꯤꯟꯅꯅꯕꯒꯤ ꯍꯥꯏꯇꯥꯔꯦ Bye and Mrs. My paragraph on. Thank you for your patience. Achari. Ras. Hello. Hello. Chelays. ꯎꯔꯕꯅꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯦꯜꯂꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯆꯦꯟꯕꯅꯤꯅ ꯎꯅꯔꯕꯅꯦ ꯅꯨꯡꯇꯤꯒꯤ that's not happen ꯏꯅꯥꯎ ꯁꯟꯇꯣꯁ ꯑꯩ ꯑꯃꯨꯛ ꯂꯥꯛꯑꯦ ꯀꯣꯜ ꯄꯥꯏꯔꯨꯕꯅꯦ ꯊꯥꯒꯠꯆꯔꯤ ꯂꯥꯛꯄꯤꯕ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯄꯤꯛꯁꯜꯂꯨꯔꯕ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯥꯔꯀꯜ ꯍꯥꯏꯇꯥꯔꯦꯅꯦ ꯄꯤꯛꯁꯟꯅ ꯂꯩꯖꯔꯝꯕ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯥꯔꯀꯜꯁꯦ ꯉꯁꯤꯗꯤ ꯂꯥꯏꯐꯁꯤꯗ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯥꯛꯄꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯥꯔꯀꯜ ꯌꯥꯝꯃꯛꯑꯦꯀꯣ ꯀꯥꯏꯅ ꯈꯟꯖꯕ ꯏꯁꯤꯡ ꯁꯣꯝꯗꯒꯤ ꯂꯥꯛꯑꯦ ꯍꯩꯔꯣꯛꯇꯒꯤ ꯆꯦꯜꯂꯛꯏꯕ ꯏꯁꯤꯡ ꯄꯣꯠ ꯆꯩ ꯊꯥꯔꯗꯤ ꯑꯗꯨꯝ ꯀꯥꯟꯅꯅꯦꯅ ꯈꯜꯂꯤꯀꯣ ꯁꯨꯝ ꯏꯁꯤꯡꯁꯦ ꯂꯩꯔꯕꯅꯤꯅ ꯍꯥꯏꯇꯥꯔꯦ
ꯃꯌꯥꯝ ꯑꯩ ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯒꯤ ꯑꯗꯨꯝ ꯈꯔ ꯎꯠꯆꯩꯗꯅ ꯑꯩꯅ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯒꯤ ꯎꯠꯆꯕꯗꯣ ꯍꯌꯦꯡꯗꯤ ꯎꯠꯂꯛꯑꯅꯤ. ꯉꯁꯤꯗꯤ ꯑꯩ ꯎꯠꯇ꯭ꯔꯦ, ꯃꯔꯝꯗꯤ ꯀꯩꯅꯣ ꯑꯩ ꯊꯦꯡꯉꯅꯤ ꯍꯥꯏꯗꯅ ꯑꯩꯁꯦ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯑꯃꯒꯤ ꯑꯩꯉꯣꯟꯗꯩꯗꯤ ꯍꯜꯂꯦ ꯑꯩꯈꯣꯏ ꯇꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯗꯗꯥꯁꯤꯡ ꯑꯃ, ꯃꯥꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯛꯄꯅꯤ, ꯁꯟꯇꯣꯁ ꯆꯠꯇꯕ ꯌꯥꯔꯣꯏꯀꯣ, ꯆꯠꯇꯕ ꯌꯥꯔꯣꯏꯅ ꯃꯥ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯄꯜꯂꯛꯄ ꯍꯥꯏꯇꯥꯔꯦ. ꯆꯠꯇꯕ ꯌꯥꯔꯣꯏ, ꯆꯠꯇꯕ ꯌꯥꯔꯣꯏ, ꯂꯥꯛꯇꯕ ꯌꯥꯔꯣꯏ, ꯆꯠꯇꯕ ꯌꯥꯔꯣꯏꯅ ꯑꯗꯨꯝ ꯄꯟꯕ. ꯑꯗꯨꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯖꯕ ꯏꯌꯥꯝꯕꯅꯤ. ꯃꯥꯅꯁꯨ ꯌꯥꯝ ꯀꯟꯅ ꯍꯥꯏꯕꯗꯨꯅ ꯑꯩꯅ ꯆꯠꯇꯕꯗꯨ ꯅꯨꯡꯉꯥꯏꯗꯧꯕ ꯃꯥꯟꯗ꯭ꯔꯦ. ꯍꯥꯏꯕꯤꯔꯛꯏ ꯑꯌꯥꯝꯕꯅ ꯆꯠꯇꯕ ꯌꯥꯔꯣꯏ, ꯂꯥꯛꯇꯕ ꯌꯥꯔꯣꯏꯅ. ꯍꯌꯦꯡꯗꯤ ꯑꯩ ꯄꯥꯛꯅ ꯂꯥꯛꯑꯔꯣꯏ ꯃꯇꯝ ꯈꯔꯗꯤ. ꯀꯩꯒꯤꯅꯣ ꯊꯣꯏꯕꯤ? ꯑꯁ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ. ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯃꯥꯏꯅ ꯂꯥꯛꯇꯕ ꯇꯧꯒꯅꯨ. ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ, ꯑꯩꯗꯤ ꯇꯁꯦꯡꯅꯅ ꯃꯌꯥꯝꯁꯦ ꯊꯦꯡꯅꯕꯁꯦ ꯍꯥꯏꯇꯥꯔꯦꯀꯣ, ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯥꯔꯀꯜ, ꯑꯩꯒꯤ ꯀꯩꯅꯣꯝꯃ ꯈꯪꯗ꯭ꯔꯒꯁꯨ ꯇꯥꯟꯅꯐꯝ ꯑꯃ ꯂꯩꯖꯔꯦ. ꯑꯗꯨꯒ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯍꯦꯟꯅ ꯋꯥꯛꯀꯤꯡ ꯆꯦꯟꯅꯤꯡꯅꯕꯁꯨ ꯃꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯊꯧꯅꯥ ꯑꯃ ꯄꯤꯕꯤꯔꯦ ꯍꯥꯏꯗꯅ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯐꯥꯎꯔꯤꯅꯦꯕ. ꯑꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯀꯟꯅ ꯍꯣꯠꯅꯅꯤꯡꯉꯛꯄ, ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯑꯃ ꯂꯥꯛꯄ, ꯑꯩꯅ ꯑꯩ ꯍꯛꯆꯥꯡ ꯐꯗ ꯌꯥꯗꯦ, ꯍꯦꯟꯅ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯈꯪꯗꯕ ꯀꯌꯥ ꯂꯩꯔꯁꯨ ꯃꯌꯥꯝꯗꯒꯤ ꯇꯥꯟꯅꯒꯦ, ꯑꯩ ꯁꯨꯃꯥꯏꯅ ꯍꯪꯐꯝ ꯂꯩꯔꯦ, ꯇꯥꯟꯅꯐꯝ ꯂꯩꯔꯦꯅ ꯋꯥꯈꯜꯅ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯐꯥꯎꯔꯒ, ꯀꯔꯤꯒꯤꯅꯣꯕ ꯑꯗ ꯑꯗꯨꯃꯥꯏꯅ ꯂꯥꯛꯇ꯭ꯔꯒꯗꯤ, ꯂꯥꯏꯐꯁꯤꯗ ꯑꯗꯣꯝꯅ ꯆꯪꯕꯤꯔꯛꯇ꯭ꯔꯒꯗꯤ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯐꯪꯗ꯭ꯔꯗꯤ ꯀꯩ ꯀꯥꯟꯅꯕꯅꯤ? ꯆꯦ ꯔꯣꯖꯤ ꯀꯩꯁꯨ ꯇꯧꯗꯦ. ꯌꯨ ꯑꯥꯔ ꯁꯟꯇꯣꯁ, ꯌꯨ ꯑꯥꯔ ꯊꯣꯏꯕꯤꯒꯤ ꯁꯥꯏ ꯑꯣꯏꯅꯤꯅꯦ. ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯕꯤꯕ, ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ. ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ, ꯊꯃꯣꯏꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ. ꯉꯁꯤꯗꯤ ꯈꯣꯡꯅ ꯍꯜꯂꯛꯑꯦ. ꯑꯩ ꯉꯁꯤꯗꯤ ꯄꯨꯔꯥ ꯀꯔꯤ ꯍꯥꯏꯇꯥꯔꯦ, ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯒꯤ ꯏꯊꯤꯜꯗꯨ ꯐꯥꯎꯔꯒꯅꯤꯀꯣ ꯑꯩꯅ ꯂꯥꯏꯐꯁꯦ ꯂꯥꯛꯆꯩꯁꯦ. ꯑꯗꯨꯝ ꯊꯣꯏꯕꯤꯁꯨ ꯈꯪꯕꯤꯔꯝꯒꯅꯤ. ꯑꯗꯨꯒ ꯏꯆꯦꯅ ꯀꯧꯖꯒꯦ, ꯏꯅꯥꯎ ꯁꯟꯇꯣꯁ ꯑꯅ ꯍꯥꯏꯕꯤꯔꯕꯅꯤꯅ. ꯏꯆꯦ ꯔꯣꯖꯤꯅ, ꯏꯆꯦ ꯔꯣꯖꯤꯅ ꯉꯁꯤ ꯂꯥꯛꯄꯤꯕ ꯃꯥꯜꯂꯦ ꯂꯥꯏꯐꯇ. ꯍꯥꯟꯅ ꯃꯃꯥꯡꯗꯗꯤ ꯑꯩ ꯊꯦꯡꯅꯖꯗꯦ, ꯎꯅꯐꯝꯒ ꯂꯩꯖꯗꯦ, ꯊꯣꯏꯕꯤ ꯎꯅꯐꯝꯒ ꯂꯩꯖꯗꯦ ꯍꯥꯏ. ꯑꯗꯨꯝ ꯆꯦꯅꯦꯜ ꯂꯩꯕꯗꯣ ꯍꯥꯏꯕꯤꯌꯨ ꯏꯆꯦ. ꯀꯩꯁꯨ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯒꯦ, ꯑꯩꯈꯣꯏꯁꯨ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ. ꯏꯆꯦꯒꯤ ꯆꯦꯅꯦꯜꯗꯣ ꯑꯩꯈꯣꯏꯁꯨ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ. ꯏꯆꯦ ꯍꯥꯏꯕꯤꯔꯝꯃꯣ ꯀꯔꯤ ꯆꯦꯅꯦꯜ ꯊꯥꯕꯅꯣ, ꯃꯃꯤꯡꯗꯣ ꯍꯥꯏꯕꯤꯔꯝꯃꯣ, ꯑꯩꯈꯣꯏꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ. ꯅꯣꯛꯅꯤꯡꯉꯦꯀꯣ ꯑꯩꯀꯣ. I'm a big fan of you. ꯊꯥꯒꯠꯆꯔꯤ ꯏꯆꯦꯒꯤꯁꯨ ꯑꯩꯈꯣꯏ ꯕꯤꯛ ꯐꯦꯟ ꯑꯣꯏꯖꯒꯦ. ꯏꯆꯦꯒꯤ ꯆꯦꯅꯦꯜꯗꯨꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯦꯟꯁꯟ ꯇꯧꯕꯤꯔꯝꯃꯣ. ꯑꯩꯈꯣꯏꯅꯁꯨ ꯏꯆꯦꯒꯤꯁꯨ ꯐꯣꯂꯣ ꯇꯧꯖꯒꯦ, ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯖꯒꯦ. ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯩꯅꯣ ꯇꯧꯃꯤꯟꯅꯁꯤ, ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯏꯆꯦ. ꯃꯌꯥꯝ ꯇꯁꯦꯡꯅꯅ ꯍꯥꯏꯇꯥꯔꯦꯀꯣ, ꯑꯩꯒꯤꯁꯨ ꯏꯆꯦ ꯌꯥꯝꯖꯗꯦ, ꯁꯞꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯗꯦ. ꯑꯩꯒꯤꯁꯨ 1,100,000 ꯐꯥꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ. ꯌꯥꯝ ꯄꯤꯛꯏꯕ ꯆꯦꯅꯦꯜ ꯑꯃꯈꯛꯇꯅꯤ. ꯌꯥꯝ ꯄꯤꯛꯏꯕ ꯆꯦꯅꯦꯜ ꯑꯃꯈꯛꯇꯅꯤ. ꯑꯗꯣ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ, ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯒꯤ ꯌꯥꯝꯃꯛꯏꯅꯦ. ꯑꯍꯥꯟꯕꯗꯕꯨꯗꯤ 1, 2 ꯑꯍꯨꯝ ꯈꯛꯇꯒꯁꯨ ꯂꯩꯔꯝꯃꯤꯅꯦ. ꯑꯗꯣ ꯅꯨꯡꯉꯥꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯦ.
ꯇꯧꯖꯔꯛꯀꯦ ꯏꯆꯦ ꯏꯆꯦꯅ ꯍꯣꯔꯦꯟ ꯂꯥꯏꯞꯁꯤ ꯂꯣꯏꯔꯀꯥꯟꯗ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯊꯥꯕꯤꯔꯛꯑꯣ ꯑꯩ ꯅꯅꯥꯎ ꯁꯣꯏꯗꯅ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯖꯔꯛꯀꯦ I am not a city person. I am a city person. ꯏꯆꯦ ꯍꯣꯏ ꯌꯥꯝꯅ ꯏꯆꯦꯒꯤꯁꯨ ꯆꯦꯅꯦꯜꯗꯣ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯅꯅꯥꯎꯅꯁꯨ ꯊꯦꯡꯅꯖꯗ꯭ꯔꯤ ꯑꯗꯣ ꯏꯆꯦꯅ ꯊꯥꯕꯤꯔꯛꯑꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯅꯥꯎꯁꯨ ꯁꯔꯨꯛ ꯌꯥꯖꯔꯛꯀꯦ ꯌꯦꯡꯖꯒꯦ ꯄꯨꯟꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ. Have some memories of you. Have some memories of you. Entonces, kamba memory nisi. Hoi. Oi no. Oh, yai ise. Real so yai. Real so more so yai. Kesukai di ai support tawjage. Support tawjage ise. ꯑꯗꯨ ꯏꯆꯦꯅ ꯁꯣꯏꯗꯅ ꯀꯩꯅꯣꯗꯣ ꯊꯥꯕꯤꯔꯛꯑꯣ ꯏꯆꯦꯒꯤ ꯆꯦꯅꯦꯜ ꯃꯃꯤꯡꯗꯣ ꯍꯥꯏꯇꯥꯔꯦ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯅꯨꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯐ꯭ꯔꯦꯟꯁꯤꯡꯒꯤ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯏꯁꯥꯒꯤ ꯌꯨꯇ꯭ꯌꯨꯕ ꯑꯦꯀꯥꯎꯟ ꯍꯥꯡꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯕꯤꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯆꯦꯅꯦꯜ ꯃꯃꯤꯡꯗꯣ ꯊꯥꯖꯟꯕꯤꯔꯛꯑꯣ ꯑꯗꯨꯝ ꯑꯩꯁꯨ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯁꯧꯒꯠꯃꯤꯟꯅꯒꯗꯕꯅꯤ ꯑꯩꯈꯣꯏ ꯁꯧꯒꯠꯃꯤꯟꯅꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯅꯤꯁꯦ ꯍꯥꯏꯗꯤ ꯁꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯄꯨꯜꯂꯒ ꯑꯌꯨꯛꯇ ꯉꯥꯏꯍꯥꯛꯇꯪ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯊꯣꯏꯕꯤꯁꯦ ꯂꯥꯏ ꯅꯤꯡꯉꯒꯦ ꯑꯩ ꯍꯥꯏ ꯃꯤ ꯌꯥꯝꯃꯛꯑꯦ ꯚꯥꯏ ꯃꯤꯁꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯍꯨꯝ ꯈꯛꯇꯅꯤ ꯁꯟꯇꯣꯁ ꯃꯌꯥꯝ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯃꯦꯟꯗ ꯏꯆꯦ ꯑꯩꯁꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨꯅꯦ ꯁꯨꯝ ꯀꯥꯟꯅꯕ ꯂꯩꯔꯒꯗꯤ ꯃꯔꯛꯇꯒꯁꯨ ꯑꯩ ꯑꯗꯨꯝ ꯂꯥꯏꯚꯀ ꯊꯥꯖꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯃꯔꯛꯇ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯄ ꯃꯔꯛꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩ ꯌꯥꯝ ꯇꯣꯏꯅꯗꯤ ꯂꯥꯏꯚꯁꯦ ꯊꯥꯖꯗꯦ ꯍꯥꯏꯗꯤ ꯑꯌꯨꯛꯁꯤꯃꯗꯤ ꯀꯝꯄꯜꯁꯔꯤ ꯑꯣꯏꯔꯒ ꯑꯇꯩ ꯃꯇꯝꯁꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯟꯅ ꯂꯥꯏꯚ ꯊꯥꯕꯗꯨꯗꯤ ꯑꯣꯏꯖꯗꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯑꯩ ꯍꯣꯔꯦꯟ ꯁꯤꯗ ꯀꯥꯏꯗꯩꯅꯣ ꯁꯪꯕꯗ ꯁꯨꯝ ꯊꯥꯔꯛꯑꯣ ꯍꯣꯏ ꯁꯨꯝ ꯏꯆꯦꯍꯣꯏ ꯃꯌꯥꯝꯅ ꯃꯔꯨꯞ ꯃꯌꯥꯝꯅ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒꯗꯤ ꯑꯩ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯊꯥꯖꯔꯛꯀꯦ ꯑꯩꯒꯤ ꯃꯐꯝꯁꯦ ꯁꯅꯥꯇꯣꯝꯕꯤ ꯁꯤꯒꯤ ꯃꯐꯝꯁꯦ ꯍꯩꯔꯣꯛ ꯋꯥꯡꯖꯤꯡ ꯋꯦꯜꯀꯝ ꯇꯨ ꯍꯩꯔꯣꯛ ꯂꯥꯛꯄꯤꯔꯝꯃꯒꯗꯤ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯅꯤ ꯋꯦꯜꯀꯝ ꯇꯨ ꯍꯩꯔꯣꯛ ꯂꯩꯕꯒꯤꯗ ꯑꯗꯨꯒꯤ ꯂꯦꯐ ꯅꯠꯇꯦ ꯀꯩꯅꯣꯔꯣꯝꯗꯒꯤ ꯋꯥꯡꯖꯤꯡ ꯕꯖꯥꯔꯣꯝꯗꯒꯤ ꯆꯪꯉꯒꯗꯤ ꯔꯥꯏꯠ ꯑꯣꯏꯗꯣꯏꯕ ꯔꯥꯏꯠ ꯂꯣꯝꯗꯅꯤ ꯑꯗꯨꯒ ꯍꯩꯔꯣꯛ ꯂꯣꯝꯗꯒꯤ ꯊꯣꯛꯂꯒꯅ ꯂꯦꯞ ꯑꯣꯏꯗꯣꯏꯕ ꯋꯦꯜꯀꯝ ꯇꯨ ꯒꯦꯠꯇꯨꯒꯤ ꯑꯩꯈꯣꯏꯒꯤ ꯂꯦꯟꯃꯥꯔꯛꯁꯨ ꯋꯦꯜꯀꯝ ꯇꯨ ꯍꯩꯔꯣꯛ ꯒꯦꯠꯇꯨ ꯑꯣꯏꯌꯦꯕ ꯑꯗꯨꯒꯤ ꯋꯥꯡꯖꯤꯡ ꯕꯖꯥꯔꯣꯝꯗꯒꯤ ꯆꯪꯉꯛꯑꯒꯗꯤ ꯀꯩꯅꯣꯗꯣ ꯑꯣꯏꯗꯣꯏꯕ ꯑꯗꯨꯒꯤ ꯂꯝꯕꯤꯗꯅꯤ ꯑꯩꯅ ꯆꯠꯆꯔꯤꯕꯁꯦ ꯌꯥꯝ ꯏꯁꯇ꯭ꯔꯦꯠ ꯑꯣꯏ ꯆꯦꯟꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯆꯤꯛꯄꯤꯅꯤ ꯈꯔ ꯂꯥꯞꯅ ꯆꯠꯂꯨ ꯃꯄꯨ ꯍꯨꯏꯁꯤꯡꯁꯦ ꯃꯁꯛ ꯈꯪꯅꯔꯕꯅꯦ ꯅꯨꯡꯇꯤꯒꯤ ꯆꯦꯟꯕꯒꯤ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯅꯩ ꯑꯗꯨꯃꯥꯏꯅ ꯃꯅꯥꯛꯇ ꯆꯪꯉꯒ ꯑꯗꯨ ꯀꯥꯏꯅ ꯍꯥꯏꯔꯨꯕꯗꯤ ꯂꯛꯅꯔꯨꯕꯗꯤ ꯌꯥꯕ ꯅꯠꯇꯦ
ꯃꯌꯥꯝ ꯗ꯭ꯔꯥꯒꯣꯟ ꯐ꯭ꯔꯨꯠꯇꯣ ꯑꯗꯨꯗꯣ ꯄꯥꯟꯅꯔꯛꯄ ꯍꯧꯅꯔꯛꯄ ꯃꯇꯝꯗꯣ ꯃꯗꯨꯗꯩꯗꯨꯗ ꯌꯦꯡꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯆꯥꯎꯅ ꯐꯖꯅ ꯁꯦꯝꯕ ꯃꯐꯝ ꯑꯃ ꯑꯩꯈꯣꯏ ꯁꯤꯗ ꯂꯩ꯫ ꯍꯥꯏꯔꯤꯕ ꯍꯥꯏꯔꯤꯕ ꯗ꯭ꯔꯥꯒꯣꯟ ꯐ꯭ꯔꯨꯠꯇꯨꯒꯤ ꯃꯐꯝꯁꯦ ꯁꯤꯒꯤ ꯃꯐꯝꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯑꯦꯛꯇ꯭ꯔꯦꯁ ꯀꯩꯅꯣꯅꯒ ꯇꯦꯇꯦꯅꯒ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯎꯕꯤꯔꯝꯒꯅꯤ ꯃꯌꯥꯝ ꯈꯣꯛꯑꯒ ꯆꯦꯔꯪꯗꯩꯒ ꯈꯣꯛꯑꯒ ꯆꯥꯈꯤꯕ ꯃꯐꯝꯗꯨ ꯁꯤꯗꯅꯤ꯫ ꯗ꯭ꯔꯦꯒꯣꯟ ꯉꯥꯛꯇꯅꯤ ꯁꯤ ꯊꯥꯏꯁꯦ꯫ What is the meaning of the watermelon? ꯃꯌꯥꯝ ꯃꯤꯟꯁ ꯂꯩꯕꯤꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯂꯥꯛꯄꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃꯒꯤ ꯃꯈꯥꯗ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯖꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯃꯅ ꯑꯃꯗ ꯑꯀꯥꯏꯕ ꯊꯕꯛ ꯑꯃꯐꯥꯎ ꯇꯧꯅꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯔꯧꯒꯗꯧꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯕ ꯊꯕꯛꯁꯦ ꯑꯃꯐꯥꯎ ꯇꯧꯗꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯕꯗꯣ ꯑꯩꯅꯁꯨ ꯄꯥꯝꯖꯩ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯋꯥꯔꯧꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯑꯝꯇ ꯊꯝꯅꯗꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯣꯏꯅꯁꯤ ꯑꯩꯅꯁꯨ ꯄꯥꯝꯖꯩ ꯃꯌꯥꯝꯅꯁꯨ ꯑꯗꯨ ꯂꯣꯏꯅ ꯑꯗꯨꯝ ꯉꯥꯛꯄꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯑꯗꯨꯝ ꯈꯜꯂꯤ꯫ ꯑꯗꯨꯒ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯁꯤ ꯍꯥꯏꯕꯁꯤ ꯌꯥꯝ ꯇꯠꯇꯅ ꯃꯌꯥꯝꯗ ꯄꯥꯎꯖꯦꯜ ꯄꯤꯖꯒꯦ꯫ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕꯁꯤꯗ ꯍꯦꯟꯅ ꯐꯕꯕꯨ ꯀꯩ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅꯦꯅ ꯈꯟꯖꯔꯤꯕ ꯁꯤꯡꯁꯤꯕꯨꯅꯤ ꯑꯩꯅ ꯑꯁꯝꯕꯤꯗ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯃꯅ ꯀꯧꯖꯩ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅꯦꯅ ꯍꯥꯏꯇꯥꯔꯦ꯫ ꯐꯦꯃꯤꯂꯤꯅꯤ ꯑꯩꯗꯤ ꯐꯦꯃꯤꯂꯤꯅꯦꯅ ꯑꯗꯨꯝ ꯂꯧꯖꯩꯀꯣ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯥꯏꯇꯥꯔꯦ꯫ ꯏꯁꯩꯁꯨ ꯌꯥꯝ ꯁꯛꯄ ꯄꯥꯝꯖꯩ ꯑꯗꯨꯅ ꯃꯔꯛ ꯃꯔꯛꯇ ꯏꯁꯩꯁꯨ ꯑꯗꯨꯝ ꯁꯛꯑꯦ ꯑꯩꯒꯤ ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ ꯈꯣꯡꯖꯣꯝꯒꯤ ꯁꯤꯒꯤ ꯃꯅꯨꯡꯁꯤ ꯎꯠꯆꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯅ ꯑꯇꯩ ꯑꯩꯒꯤ ꯑꯦꯛꯁꯔꯁꯥꯏꯁꯅꯆꯤꯡꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯀꯩꯝꯇ ꯉꯁꯤꯗꯤ ꯍꯥꯞꯆꯗ꯭ꯔꯦ ꯑꯦꯛꯁꯔꯁꯥꯏꯁꯇꯣ ꯍꯌꯦꯡ ꯁꯥꯖꯦꯜꯗꯣ ꯍꯌꯦꯡꯗꯤ ꯍꯥꯞꯆꯔꯛꯀꯦ꯫ ꯁꯛ ꯌꯦꯡꯒꯦ ꯁꯟꯇꯣꯁ ꯕꯠ ꯋꯤ ꯗꯣꯟ ꯅꯣ꯫ ꯁꯅꯥꯇꯣꯝꯕꯤ ꯑꯩ ꯉꯁꯥꯏ ꯁꯛꯇꯤ ꯎꯠꯆꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤꯅ ꯐꯔꯛ ꯍꯥꯏꯗꯤ ꯁꯨꯝ ꯇꯥꯏꯃꯤꯡꯗꯣ ꯐꯔꯛ ꯇꯥꯈꯤꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯩ ꯁꯛ ꯎꯠꯆꯈ꯭ꯔꯦ ꯑꯗꯣ ꯑꯩꯒꯤ ꯊꯝꯕꯅꯦꯜꯗꯁꯨ ꯑꯩ ꯁꯛ ꯐꯣꯇꯣꯗꯣ ꯑꯩꯒꯤ ꯊꯝꯖꯕꯅꯤ ꯁꯛꯁꯦ ꯌꯥꯝ ꯊꯤ ꯇꯧꯕꯇꯕꯨ ꯎꯠꯆꯔꯛꯀꯦ ꯑꯩ ꯁꯛ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯁꯛꯇꯤ ꯈꯔ ꯊꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯅ ꯁꯛꯁꯦ ꯊꯤꯕꯅ ꯌꯥꯝ ꯀꯨꯏꯅ ꯎꯠꯄꯗꯣ ꯑꯩ ꯅꯨꯡꯉꯥꯏꯖꯗꯕꯒꯤꯅꯤ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯑꯩ ꯁꯛ ꯂꯣꯠꯄ ꯈꯣꯠꯄꯗꯨꯗꯤ ꯇꯧꯖꯗꯦ ꯑꯗꯨꯗꯤ ꯇꯧꯖꯔꯣꯏ꯫ ꯏꯅꯥꯎ ꯁꯟꯇꯣꯁ ꯁꯤꯒꯤ ꯀꯣꯃꯦꯟ
ꯊꯥꯈꯤꯕꯅꯤꯀꯣ ꯑꯗꯨꯗ ꯂꯥꯏꯛ ꯀꯣꯃꯦꯟ ꯇꯧꯁꯟꯁꯤꯀꯣ ꯍꯣꯏ ꯏꯆꯦ ꯇꯧꯖꯒꯦ ꯑꯩ ꯇꯧꯁꯟꯖꯒꯦ ꯏꯆꯦ ꯑꯗꯨꯒ ꯑꯇꯩ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗꯀ ꯇꯧꯕꯗꯨꯗ ꯑꯗꯨꯗ ꯏꯆꯦ ꯑꯗꯨꯝ ꯀꯣꯃꯦꯟ ꯊꯥꯖꯟꯕꯤꯔꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯏꯆꯦ ꯑꯩ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯒꯦ ꯏꯆꯦꯒꯤ ꯑꯩ ꯊꯦꯡꯅꯖꯔꯦ ꯏꯆꯦꯒꯤ ꯃꯦꯁꯦꯖ ꯂꯥꯛꯑꯝꯃꯦ ꯊꯥꯒꯠꯆꯩ ꯏꯆꯦ ꯁꯨꯝ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤ ꯍꯥꯏꯇꯥꯔꯦ ꯏꯆꯦ ꯍꯣꯏ ꯑꯗꯒꯤ ꯂꯩꯕꯤꯔꯤꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯐꯦꯃꯤꯂꯤ ꯑꯩꯒꯤ ꯂꯥꯏꯐꯀꯤꯗ ꯌꯥꯎꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯤꯀꯣ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯁꯤꯅ ꯃꯆꯥ ꯃꯅꯥꯎ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯔꯨꯞ ꯃꯄꯥꯡ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯤꯗꯅ ꯍꯥꯏꯕꯤꯕꯅꯤ ꯊꯥꯒꯠꯄꯤꯕꯅꯦꯅ ꯈꯟꯖꯩ ꯀꯩꯁꯨ ꯊꯤꯗ ꯌꯥꯝꯅ ꯂꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯂꯛꯀꯦ ꯂꯥꯏꯞꯇ ꯂꯣꯏꯔꯒ ꯍꯣꯏ ꯏꯆꯦ ꯌꯥꯝꯅ ꯑꯩꯅ ꯅꯧꯔꯤꯉꯩ ꯃꯇꯝꯗ ꯊꯥꯒꯠꯆꯈꯤꯕ ꯚꯤꯗꯤꯑꯣ ꯈꯔꯁꯨ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯨꯝ ꯀꯥꯟꯅꯒꯗꯕ ꯈꯔꯁꯨ ꯑꯗꯨꯝ ꯊꯥꯒꯠꯆꯈꯤ ꯑꯗꯣ ꯍꯩꯇ꯭ꯔꯤꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯅꯧꯔꯤꯕꯅꯤꯅ ꯌꯨꯇ꯭ꯌꯨꯕ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯝ ꯅꯧꯖꯔꯤꯕ ꯑꯣꯏ ꯑꯩꯁꯦ ꯑꯗꯨꯗꯨꯅ ꯂꯤꯁꯥꯡꯁꯤꯠꯅ ꯀꯨꯏꯅ ꯑꯩ ꯄꯥꯏꯔꯛꯄꯗ ꯌꯨꯇ꯭ꯌꯨꯕꯁꯦ ꯑꯣꯏꯗꯦ ꯃꯔꯛꯇ ꯈꯔ ꯒꯦꯞ ꯂꯩꯔꯦ 2018 ꯑꯗꯨꯋꯥꯏꯗꯒꯤ ꯃꯥꯜꯂꯦ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯖꯈꯤꯕꯁꯦ ꯑꯗꯨ ꯐꯖꯅ ꯄꯥꯏꯔꯨꯗ꯭ꯔꯦ ꯐꯖꯅ ꯁꯤꯖꯤꯟꯅꯔꯨꯗ꯭ꯔꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯗ ꯁꯨꯝ ꯑꯁꯣꯏ ꯑꯔꯥꯟ ꯈꯔ ꯋꯥꯍꯩꯗ ꯋꯥꯇꯥꯗ ꯉꯥꯡꯕꯗ ꯑꯁꯣꯏꯕꯁꯦ ꯑꯩ ꯌꯥꯔꯤꯈꯩ ꯌꯥꯎꯗꯅꯕꯗꯤ ꯍꯣꯠꯅꯖꯈꯤ ꯑꯗꯨꯕꯨ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯦꯟꯅ ꯑꯩꯒꯤ ꯑꯁꯣꯏꯕꯁꯦ ꯍꯥꯏꯇꯥꯔꯦ ꯍꯦꯟꯅ ꯇꯥꯛꯄꯤꯕꯗꯒꯤ ꯃꯌꯥꯝꯅ ꯆꯨꯝꯊꯣꯛꯆꯕꯗꯒꯤ ꯃꯥꯁꯨ ꯁꯣꯏꯔꯝꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯁꯣꯏꯗ꯭ꯔꯕꯅꯤꯒ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯇꯨ ꯑꯣꯏꯖꯒꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯊꯥꯒꯠꯆꯔꯤ ꯂꯥꯛꯄꯤꯕ ꯂꯥꯏꯐꯁꯤꯗ ꯂꯥꯛꯄꯤꯕ ꯌꯦꯡꯕꯤꯔꯝꯕ ꯑꯃꯗꯤ ꯀꯣꯃꯦꯟꯅꯆꯤꯡꯕꯁꯤꯡ ꯊꯥꯕꯤꯔꯝꯕ ꯄꯨꯝꯅꯃꯛ ꯊꯃꯣꯏꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯇꯣꯏꯅ ꯊꯥꯅꯕ ꯇꯧꯁꯤ ꯍꯣꯏ ꯏꯆꯦ ꯑꯩ ꯇꯣꯏꯅ ꯊꯥꯅꯕ ꯇꯧꯖꯒꯦ ꯑꯗ ꯁꯨꯝ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯗꯤ ꯇꯁꯦꯡꯅꯅ ꯏꯆꯦ ꯁꯨꯝ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯕꯁꯦ ꯍꯥꯏꯇꯥꯔꯦ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯁꯥꯟꯅꯕꯁꯦ ꯑꯌꯨꯛꯇ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯁꯦ ꯈꯟꯖꯜꯂꯨꯕ ꯑꯋꯥꯕ ꯑꯣꯏꯔꯣ ꯀꯔꯤ ꯑꯣꯏꯔꯣ ꯑꯗꯨꯒꯨꯝꯕ ꯂꯩꯕ ꯈꯣꯠꯄꯁꯦ ꯉꯥꯛꯇꯪ ꯑꯣꯏꯁꯨ ꯃꯌꯥꯝꯒ ꯁꯥꯟꯅꯔꯒ ꯑꯋꯥꯕꯁꯦ ꯑꯌꯨꯛꯇ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯌꯨꯛꯇꯅ ꯑꯌꯥꯝꯕ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯑꯗꯨꯃꯥꯏꯅ ꯇꯥꯔꯒꯦꯠ ꯇꯧꯖꯕꯅꯤ struggle who is not a good person is a good person ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ ꯑꯩ ꯌꯥꯝꯃꯕꯗ ꯑꯌꯨꯛꯁꯤꯗꯤ ꯑꯩ ꯌꯥꯔꯤꯈꯩ ꯑꯗꯨꯝ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯕ ꯑꯩ ꯊꯥꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯑꯇꯩ ꯃꯇꯝꯗꯗꯤ ꯁꯨꯝ ꯀꯥꯟꯅꯕ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝꯅ ꯁꯨꯝ ꯀꯩꯒꯨꯝꯕ ꯑꯃ ꯎꯠꯅꯤꯡꯕ ꯐꯖꯕ ꯑꯃ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯗꯠꯂꯤ ꯀꯩꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯒꯨꯝꯕꯗ ꯎꯠꯄ ꯊꯥꯕ ꯅꯠꯇꯅ ꯌꯥꯝ ꯀꯟꯅ ꯑꯇꯩ ꯃꯇꯝꯗꯗꯤ ꯂꯥꯏꯐꯁꯦ ꯍꯦꯛꯇ ꯊꯥꯖꯗꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯆꯠꯂꯤꯀꯣ ꯚꯥꯏ ꯅꯪ ꯋꯥꯔꯝꯅꯤꯌꯦ ꯋꯥꯛꯀꯤꯡꯗꯣ ꯚꯥꯏ ꯑꯩꯁꯦ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯆꯦꯟꯕ ꯃꯐꯝꯅꯦ ꯑꯩ ꯉꯁꯤꯗꯤ ꯍꯜꯂꯛꯄꯗ ꯂꯥꯏꯐꯁꯦ ꯄꯨꯔꯥ ꯐꯨꯜ ꯑꯣꯏꯅ ꯊꯥꯏꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯡꯊꯥ ꯊꯥꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯨꯃꯥꯏꯅ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤꯗꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯃꯌꯥꯝꯁꯤꯒ ꯍꯦꯟꯅ ꯉꯁꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯈꯟꯖꯕꯗꯨꯒꯤ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯚꯣꯀꯦꯜꯒꯤ ꯍꯥꯏꯇꯥꯔꯦ ꯈꯅꯥꯎꯒꯤ ꯁꯥꯖꯦꯜꯅꯆꯤꯡꯕꯁꯨ ꯑꯩ ꯂꯣꯏ ꯇꯧꯖꯩ ꯑꯗꯣ ꯉꯁꯤꯗꯤ ꯃꯌꯥꯝꯒ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅꯤꯡꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯉꯁꯤꯗꯤ ꯇꯧꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯗꯗꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯇꯝ
ꯅꯨꯡꯊꯤꯟꯗ ꯑꯣꯏꯔꯁꯨ ꯑꯩ ꯑꯗꯨꯝ ꯇꯧꯖꯒꯅꯤ ꯑꯗꯣ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯑꯩ ꯁꯥꯖꯦꯜꯁꯨ ꯇꯧꯋꯤ ꯚꯣꯀꯦꯜꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯖꯕꯅꯦ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯏꯁꯩ ꯄꯥꯝꯖꯕꯒꯤ ꯏꯁꯩ ꯁꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯍꯌꯦꯡꯗꯒꯤꯗꯤ ꯑꯃꯨꯛ ꯍꯥꯏꯇꯥꯔꯦꯀꯣ ꯍꯌꯦꯡꯗꯒꯤꯗꯤ ꯈꯅꯥꯎꯒꯤꯁꯨ ꯁꯥꯟꯅꯔꯅꯤ ꯂꯝꯖꯦꯟꯁꯨ ꯆꯦꯜꯂꯅꯤ ꯁꯥꯖꯦꯜꯁꯨ ꯇꯧꯕꯗꯣ ꯑꯗꯨꯝ ꯎꯠꯆꯔꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯂꯥꯏꯞꯇ ꯂꯥꯛꯄꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯣꯏꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯆꯨꯝꯊꯣꯛꯄꯤꯌꯨ ꯉꯥꯛꯄꯤꯌꯨ ꯁꯦꯝꯗꯣꯛꯄꯤꯌꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒ꯭ꯋꯦꯖ we are not going to do anything we are going to do it ꯀꯅꯥꯝꯁꯨ ꯁꯤ ꯌꯥꯝꯅ ꯂꯥꯞꯃꯜꯂꯦ ꯏꯅꯥꯎ ꯁꯟꯇꯣꯁ ꯍꯥꯏꯒꯨꯝꯗꯅ ꯂꯥꯞꯄꯦ ꯁꯤ ꯂꯥꯞꯄꯦ ꯑꯩ ꯅꯨꯡꯁꯥ ꯂꯥꯞꯄꯦ ꯑꯦꯔꯥꯎꯟ ꯀꯤꯂꯣꯃꯤꯇꯔ ꯆꯠꯈꯤꯕ ꯈꯛꯇꯗꯅꯦ ꯑꯩꯅ ꯁꯨꯝ ꯄꯥꯖꯕꯗ 2 ꯅꯠꯇ꯭ꯔꯒ 2.5 ꯁ꯭ꯋꯥꯏꯐꯥꯎ ꯂꯩꯔꯝꯒꯅꯦꯅ ꯈꯜꯂꯦ ꯍꯦꯜꯂꯝꯕꯁꯨ ꯌꯥꯏꯗ ꯂꯥꯞꯄꯅꯦ ꯆꯠꯂꯤ ꯃꯐꯝꯁꯦ ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯉꯁꯤꯗꯤ ꯈꯣꯡꯖꯣꯝꯗ ꯈꯣꯡꯖꯣꯝꯁꯦ ꯅꯨꯡꯇꯤꯒꯤ ꯆꯦꯜꯂꯝꯃꯤꯅꯤ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯁꯤ ꯂꯥꯞꯄꯤ ꯍꯥꯏꯁꯦ ꯑꯩ ꯍꯧꯖꯤꯛꯀꯤ ꯃꯅꯨꯡꯗꯣ ꯔꯥꯎꯟꯗꯣ ꯑꯗꯨꯝ ꯆꯦꯜꯂꯝꯃꯤꯅꯤ ꯑꯗꯨꯕꯨ ꯑꯩ ꯅꯪꯉꯛꯇꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯌꯨꯛꯇ ꯀꯟꯅ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯊꯥꯗꯕꯗꯤ ꯅꯪꯗꯕꯒꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯄꯁꯨ ꯃꯌꯥꯝ ꯀꯗꯥꯏꯗꯅꯣ ꯆꯤꯛ ꯆꯤꯛ ꯂꯥꯎꯕ ꯑꯃꯁꯨ ꯌꯥꯎꯔꯛꯏꯅꯦ ꯑꯌꯨꯛ ꯉꯟꯅ ꯇꯤ ꯁꯥꯔꯠ ꯑꯃ ꯂꯤꯠꯂꯒ ꯑꯗꯨꯝ ꯆꯠꯂꯤꯅꯤꯀꯣ ꯑꯗꯣ ꯌꯥꯝ ꯏꯪꯃꯜꯂꯁꯨ ꯀꯩꯅꯣꯝ ꯇꯧꯔꯛꯄꯁꯨ ꯌꯥꯎꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯏꯁꯥꯗ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯈꯤꯕꯅꯦ ꯑꯗꯨꯅ ꯑꯩ ꯀꯩꯅꯣꯗꯗꯤ ꯑꯗꯨꯝ ꯑꯩ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯇꯥꯏꯃꯤꯡ ꯉꯁꯥꯏꯗꯣ ꯄꯨꯡ 8ꯇꯒꯤꯅ 8:30 ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗꯗꯤ ꯑꯗꯨꯝ ꯂꯥꯏꯚ ꯇꯧꯖꯔꯅꯤ ꯁꯦ ꯔꯣꯖꯤ ꯇꯦꯇꯦ ꯍꯦ ꯊꯣꯏꯕꯤꯅ ꯑꯗꯒꯤ ꯆꯦ ꯔꯣꯖꯤꯅ ꯌꯥꯝ ꯁꯥꯡꯅꯁꯨ ꯆꯠꯀꯅꯨ ꯋꯥꯅꯤꯗ ꯍꯣꯏ ꯏꯆꯦ ꯊꯦꯡꯀ꯭ꯌꯨ ꯋꯥꯔꯝꯅꯤ ꯍꯜꯂꯛꯑꯒ ꯕꯥꯏ ꯂꯥꯞꯄꯤ ꯆꯠꯂꯤꯗꯣ ꯍꯣꯏ ꯁꯥꯅꯇꯣꯝꯕꯤ ꯍꯣꯏ ꯈꯤꯇꯪ ꯂꯥꯞꯄꯦ ꯑꯗꯣ ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯛꯄꯤꯌꯨꯀꯣ ꯄꯨꯡ 8ꯇꯒꯤꯅ 8:30 ꯃꯅꯨꯡꯁꯤꯗꯗꯤ ꯑꯩ ꯁꯣꯏꯗꯅ ꯊꯥꯖꯔꯛꯀꯅꯤ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯂꯣꯏꯅ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯗꯦꯠ 3 ꯐꯥꯎꯁꯤꯗꯤ 3ꯁꯤꯗꯤ ꯃꯌꯥꯝ ꯃꯩ ꯊꯥꯕꯅꯤꯅ ꯑꯩ 3ꯁꯦ ꯑꯌꯨꯛꯁꯦ ꯀꯣꯃꯦꯟꯁꯦ ꯑꯝꯇ ꯄꯥꯖꯒꯦ ꯋꯥꯅ ꯍꯜꯂꯛꯑꯒ ꯂꯥꯞꯄꯤ ꯆꯠꯂꯤꯗꯣ ꯁꯥꯟꯇꯣꯃꯤꯅ ꯍꯥꯏꯕꯤꯕ ꯑꯗꯒꯤ ꯏꯆꯦ ꯔꯣꯖꯤꯅ I'm very happy to have you as my friend thank you ꯏꯆꯦ ꯑꯩꯅꯁꯨ ꯌꯥꯝ ꯊꯥꯒꯠꯆꯕ ꯍꯔꯥꯎꯖꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯥꯏꯃꯄꯨ ꯄꯄꯥꯏ ꯊꯣꯏꯕꯤꯁꯤ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯑꯗꯒꯤ ꯏꯆꯦ ꯔꯣꯖꯤꯅ ꯏꯅꯥꯎ ꯊꯣꯏꯕꯤꯁꯦ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯊꯣꯏꯕꯤꯁꯦ ꯆꯠꯅꯤꯡꯕ ꯃꯥꯜꯂꯦ ꯌꯧꯗꯣꯔꯦ ꯀꯩꯅꯣꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯂꯥꯏꯐꯁꯤꯒꯤ ꯂꯣꯀꯦꯁꯟ ꯀꯩꯅꯣꯁꯦ ꯑꯩꯒꯤ ꯁ꯭ꯇꯥꯔꯇꯤꯡ ꯄꯣꯏꯟ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯂꯝꯖꯦꯟ ꯆꯦꯟꯍꯧꯔꯤꯁꯦ ꯑꯩꯅ ꯆꯥꯎꯕꯤ ꯏꯅꯥꯎꯊꯣꯏꯕꯤ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯋꯦ ꯚꯥꯏ ꯎꯔꯦ ꯐꯖꯩꯁꯤꯗꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯕ ꯂꯣꯏꯅ ꯌꯥꯎꯔꯤꯁꯤꯗꯤ ꯊꯥꯒꯠꯆꯔꯤ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯅ ꯍꯥꯏꯕꯤꯕꯅꯤ ꯍꯥꯏ ꯒꯥꯏꯁ ꯊꯣꯏꯕꯤꯁꯦ ꯑꯃꯨꯛ ꯂꯧꯔꯦ ꯋꯦꯜꯀꯝ ꯇꯨ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔ ꯂꯝꯕꯤꯒꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯦꯀꯣ ꯃꯌꯥꯝꯁꯨ ꯋꯦꯜꯀꯝ ꯇꯨ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔ ꯁꯤꯅꯤ ꯃꯌꯥꯝ ꯁꯤꯒꯤꯗꯩꯅꯤꯀꯣ ꯑꯩꯅ ꯂꯝꯖꯦꯟ ꯆꯦꯟꯕ ꯍꯧꯔꯛꯏꯁꯦ ꯚꯥꯏꯁꯦ ꯋꯥ ꯉꯥꯡꯊꯣꯔꯛꯄꯁꯦ ꯂꯣꯏꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏ ꯃꯤ ꯐꯩ ꯑꯐꯕ ꯋꯥ ꯇꯥꯛꯄꯤ ꯁꯣꯟꯅꯋꯦ ꯑꯗꯨꯗꯅꯦ is the name of the
ꯄ꯭ꯔꯣꯐꯦꯠ ꯂꯥꯏꯕꯛꯄꯨ ꯏꯁꯦꯛ ꯍꯩꯖꯤꯟꯕꯨ ꯑꯩꯒꯤ ꯂꯥꯏꯐ ꯀꯩꯅꯣꯒꯤꯅꯤ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯥꯔꯇꯤꯡ ꯄꯣꯏꯟꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩ ꯁꯛꯁꯨ ꯎꯠꯆꯔꯕꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝꯗꯣ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯎꯔꯛꯇꯦꯍꯦ ꯎꯔꯛꯇꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯊꯃꯣꯏꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯊꯃꯣꯏꯗꯒꯤ ꯊꯥꯒꯠꯆꯕ ꯂꯣꯏꯅ ꯐꯣꯡꯗꯣꯛꯆꯔꯤ I'm not a ꯏꯅꯥꯎꯊꯣꯏꯕꯤꯁꯦ ꯅꯪ ꯉꯥꯎꯁꯤꯜꯂꯤꯔꯥ ꯊꯣꯏꯕꯤꯅ ꯉꯥꯎꯁꯤꯜꯂꯤꯔꯥ ꯌꯥꯝ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯀꯩꯅꯣꯅꯤꯀꯣ ꯊꯣꯏꯕꯤꯁꯦ ꯍꯦꯛ ꯍꯧꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯁꯨ I'm not a fan of the ꯂꯣꯏꯔꯦ ꯁꯛꯅ ꯀꯩꯗꯧꯅꯤ ꯚꯥꯏ I'm not a fan of the ꯐꯖꯩ I'm not a fan of the ꯐꯖꯩ ꯑꯣ I'm not a fan of ꯂꯣꯏꯔꯦ ꯁꯛ ꯀꯩꯗꯧꯅꯤ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯌꯥꯎꯁꯪꯁꯨ ꯃꯌꯥꯝꯒꯤꯁꯨ ꯁꯨꯝ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯁꯤꯀꯣ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯁꯤ ꯑꯩ ꯂꯥꯏꯚ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯇꯧꯗꯣꯏꯅꯦꯕꯀꯣ ꯂꯥꯏꯚ ꯀꯩꯅꯣ ꯅꯧꯅ ꯊꯣꯛꯂꯛꯄꯒꯤ ꯂꯩꯕꯥꯛꯁꯤꯗ ꯈꯤꯇꯪ ꯅꯥꯄꯤꯁꯦ ꯍꯧꯕ ꯉꯝꯕ ꯉꯝꯗꯕ ꯈꯔ ꯇꯧꯔꯦ ꯑꯩ ꯁꯣꯏꯗꯅ ꯌꯥꯎꯁꯪꯒꯤꯗꯁꯨ ꯃꯌꯥꯝꯗ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯇꯧꯕꯗꯣ ꯎꯠꯆꯔꯛꯀꯦꯕꯀꯣ ꯑꯩ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯗ ꯁꯨꯝ ꯎꯍꯟꯖꯔꯛꯀꯦꯕ I'm going to do it again ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯌꯦꯡ ꯃꯌꯥꯝ ꯀꯧꯕꯤꯔꯅꯨ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝ ꯑꯩ ꯅꯨꯃꯤꯗꯥꯡꯁꯦ ꯑꯌꯨꯛꯁꯦ ꯌꯥꯝ ꯍꯥꯏꯗꯤ ꯉꯟꯅ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯗꯨꯝ ꯆꯦꯟꯒꯗꯧꯕ ꯇꯥꯏꯃꯤꯡꯁꯤꯗꯤ ꯑꯩ ꯀꯩꯅꯣꯗ ꯑꯣꯏꯗꯣꯏꯅꯤꯗꯅ ꯄꯨꯡ 8ꯇꯩꯅ 8:30 ꯃꯅꯨꯡꯁꯤꯗ ꯑꯩ ꯑꯗꯨꯝ ꯆꯦꯟꯗꯣꯏꯅꯦꯕ ꯑꯗꯨ ꯍꯦꯟꯅ ꯉꯟꯒꯗꯕ ꯑꯣꯏꯔꯒꯗꯤ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒꯅ ꯅꯨꯃꯤꯗꯥꯡꯗ ꯂꯥꯏꯠ ꯃꯆꯥ ꯑꯃ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒꯅ ꯄꯣꯁꯇ ꯑꯣꯏꯔꯁꯨ ꯑꯩ ꯊꯥꯖꯔꯛꯀꯦꯕ ꯅꯠꯇ꯭ꯔꯒꯅ ꯑꯌꯨꯛꯀꯤ ꯂꯥꯏꯚꯇꯣ ꯑꯗꯨꯗ ꯍꯥꯏꯖꯔꯛꯀꯦꯕ ꯍꯌꯦꯡꯗꯤ ꯃꯌꯥꯝ ꯉꯟꯅ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯖꯒꯦꯕꯀꯣ ꯑꯗꯨꯅ ꯀꯩꯅꯣ ꯑꯗꯨꯝ ꯅꯨꯃꯤꯗꯥꯡꯗ ꯉꯟꯗꯧꯕ ꯑꯌꯨꯛ ꯑꯣꯏꯔꯒꯗꯤ ꯑꯩ ꯅꯨꯃꯤꯗꯥꯡꯗ ꯄꯣꯁ ꯊꯥꯒꯠꯄꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯚ ꯃꯆꯥ ꯑꯃ ꯇꯧꯔꯛꯄꯅꯤ ꯈꯪꯗꯦ ꯑꯩ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯑꯩ ꯐꯦꯃꯤꯂꯤꯅ ꯑꯗꯨꯝ ꯃꯤꯟ ꯇꯧꯖꯒꯦ ꯂꯝꯕꯤꯗꯨ ꯁ꯭ꯇꯤꯌꯔꯤꯡ ꯋꯤꯜ ꯀꯥꯔ ꯕꯦꯛ ꯕꯥꯏ ꯑꯗꯣ ꯆꯦ ꯔꯣꯖꯦ ꯂꯥꯏꯕꯛ ꯃꯄꯨꯅ ꯌꯥꯗ꯭ꯔꯤꯕ ꯊꯣꯏꯕꯤꯁꯦ ꯊꯥꯒꯠꯆꯔꯤ ꯅꯨꯡꯁꯤꯕꯤꯕ ꯊꯃꯣꯏꯗ ꯌꯥꯝ ꯍꯔꯥꯎꯖꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯐꯥꯎꯖꯩ ꯑꯩ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯂꯥꯏꯚꯇꯒ ꯃꯌꯥꯝꯅ ꯂꯥꯛꯄꯤꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯀꯅꯤ ꯑꯗꯒꯤ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤꯒ ꯍꯥꯏꯁꯦ ꯈꯜꯂꯨꯗꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯊꯥꯖꯔꯨꯗꯕ ꯊꯧꯗꯣꯛ ꯑꯃꯗ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯍꯔꯥꯎꯋꯤ ꯑꯗꯣ ꯍꯌꯦꯡꯒꯤ ꯂꯥꯏꯚꯇꯁꯨ ꯃꯌꯥꯝ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣই ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯅꯨꯡꯉꯥꯏꯕ ꯑꯗꯣꯝꯒꯤ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯕꯁꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯩꯒꯤꯁꯨ ꯇꯧꯖꯒꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯁꯤ ꯊꯣꯏꯕꯤ ꯉꯁꯤꯒꯤꯗꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯅꯅꯥꯎ ꯑꯃ ꯑꯣꯏꯅ ꯉꯁꯤꯒꯤꯗꯤ ꯂꯥꯏꯚꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯄꯨꯝꯅꯃꯛ ꯑꯩ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯣ ꯑꯩ ꯑꯔꯣꯏꯕꯗ ꯅꯦꯚꯔ ꯁ꯭ꯇꯣꯞ ꯃꯨꯚꯤꯡ ꯐꯣꯔꯋꯥꯔꯗ ꯅꯣꯡꯃꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯅꯣꯂꯦꯖ ꯇꯥꯟꯁꯤꯟꯕꯤꯕ ꯂꯦꯞꯄꯤꯒꯅꯨ ꯊꯃꯣꯏꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤꯒꯤꯗꯤ ꯅꯨꯡꯁꯤꯖꯔꯕ ꯃꯌꯥꯝ
ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯍꯌꯦꯡ ꯂꯥꯛꯄ ꯀꯥꯎꯕꯤꯒꯅꯨꯀꯣ ꯑꯩ ꯃꯥꯡꯖꯧꯅꯅ ꯏꯟꯚꯥꯏꯠ ꯇꯧꯖꯔꯤꯁꯤꯅꯤ ꯃꯌꯥꯝ ꯍꯌꯦꯡ ꯂꯥꯛꯄ ꯀꯥꯎꯕꯤꯒꯅꯨ ꯊꯦꯡꯛ ꯌꯨ see you tomorrow morning thank you everyone love you so much ꯅꯊꯟꯇ ꯆꯠꯀꯅꯨ ꯚꯥꯏ ꯀꯤꯖꯩ ꯅꯃꯥꯟꯅꯕꯒ ꯆꯠꯂꯣ ꯍꯌꯦꯡꯗꯤ ꯈꯣꯡꯖꯣꯝꯒꯤꯗꯣ ꯑꯗꯨꯗꯩꯗꯨꯗ ꯆꯠꯂꯔꯣꯏ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯋꯤ ꯍꯥꯏꯕ ꯃꯐꯝꯗꯣ ꯆꯦꯛꯀꯣꯟ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩ ꯑꯗꯨꯗ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯆꯦꯜꯂꯗꯣꯏꯅꯤ ꯑꯗꯨꯗ ꯑꯗꯨꯒꯤ ꯃꯄꯥꯗ ꯑꯗꯨꯝ ꯆꯦꯟꯕꯅꯦ ꯍꯌꯦꯡꯗꯤ ꯃꯌꯥꯝ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯁꯨꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯀꯩꯁꯨ ꯑꯩ ꯋꯥ ꯉꯥꯡꯕ ꯈꯣꯠꯄꯁꯨ ꯀꯩꯝꯇ ꯍꯩꯖꯕ ꯅꯠꯆꯗꯦ ꯑꯗꯨꯝ ꯉꯥꯡꯈꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯑꯩꯒꯤ ꯌꯨꯝꯁꯦ ꯈꯤꯇꯪ ꯑꯃꯨꯛ ꯆꯪꯉꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩ ꯇꯟꯖꯥ ꯑꯃ ꯁꯣꯏꯗꯅ ꯅꯣꯡꯃ ꯃꯌꯥꯝꯒ ꯎꯠꯆꯔꯛꯀꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ see you tomorrow morning thank you love you let's stop for today thank you love you ma'am bye bye